ꯈꯨꯔꯨꯝꯖꯔꯦ ꯏꯂꯦꯛꯇꯤꯚꯤꯒꯤ ꯅ꯭ꯌꯨꯁ ꯗꯥꯏꯔꯦꯛ ꯂꯥꯎꯅꯤꯡ ꯇꯥꯕꯤꯔꯤꯕꯁꯨ ꯑꯍꯥꯟꯕ ꯇꯥꯔꯝ ꯂꯧꯖꯔꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯇꯦꯛꯅꯤꯀꯦꯜꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔꯗꯒꯤ ꯃꯇꯝ ꯈꯤꯇꯪ ꯆꯪꯊꯖꯈ꯭ꯔꯦ ꯃꯁꯤꯗꯃꯛꯇ ꯆꯥꯡ ꯅꯥꯏꯅ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯉꯥꯛꯄꯤꯅꯕ ꯅꯣꯂꯨꯛꯅ ꯍꯪꯒꯠꯆꯔꯤ ꯃꯔꯨꯑꯣꯏꯅ ꯉꯁꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕ ꯇꯥꯏ ꯑꯩꯈꯣꯏ ꯀꯕꯨꯏ ꯖꯥꯇꯤꯁꯤꯡꯒꯤ ꯑꯗꯨꯒꯨꯝꯕ ꯆꯥꯎꯔꯕ ꯀꯨꯝꯍꯩ ꯍꯥꯏꯕ ꯇꯥꯔꯦ ꯒꯥꯟ ꯉꯥꯏꯒꯤ ꯅꯨꯃꯤꯠꯅꯤ ꯒꯥꯟ ꯉꯥꯏꯅ ꯂꯥꯛꯄꯗ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯀꯕꯨꯏ ꯖꯥꯇꯤꯁꯤꯡꯗ ꯏꯂꯦꯛꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯃꯔꯨꯑꯣꯏꯅ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯛꯄꯗ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯃꯅꯤꯄꯨꯔ ꯑꯃ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯅ ꯏꯂꯦꯛꯇꯤꯚꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯂꯣꯏꯅ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯗ ꯀꯔꯤ ꯀꯔꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯪꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ ꯂꯩꯔꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯗ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯒꯤ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤ ꯌꯦꯡꯁꯤꯟꯅꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯐꯤꯌꯔꯁꯀꯤ ꯇꯤꯝ ꯏꯝꯐꯥꯜꯗ ꯊꯨꯡꯂꯔꯦ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯒꯤꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡꯕ ꯀꯣꯔꯧ ꯉꯥꯟꯕ ꯌꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯆꯤꯡꯈꯣꯡꯁꯤꯡꯗ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯀꯟꯈꯠꯍꯟꯈ꯭ꯔꯦ ꯑꯍꯦꯟꯕ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯗꯤꯄ꯭ꯂꯣꯏ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯊꯥꯗꯣꯔꯛꯄ ꯑꯔꯥꯝꯕꯥꯏꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯒꯤ ꯋꯥꯔꯣꯜꯁꯤꯡꯁꯨ ꯐꯣꯡꯂꯤ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯄꯥꯛꯁꯟꯅ ꯌꯥꯟꯊꯠꯈ꯭ꯔꯦ ꯂꯨꯄꯥ ꯀ꯭ꯔꯣꯔ 12 ꯍꯦꯟꯕꯒꯤ ꯗ꯭ꯔꯒ ꯐꯥꯔꯦ ꯍꯥꯏꯕꯁꯤꯅ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯣꯏꯔꯦ ꯃꯊꯪꯗ ꯂꯩꯕꯁꯤ ꯄꯣꯛꯅꯐꯝꯗ ꯁꯨꯗ ꯂꯩꯕ ꯀꯨꯀꯤ ꯂꯥꯂꯧꯕꯁꯤꯡ ꯌꯦꯡꯁꯤꯟꯅꯕ ꯏꯟꯇꯔꯂꯣꯀꯦꯇꯔ AK ꯃꯤꯁ꯭ꯔꯥ ꯌꯥꯎꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯍꯨꯝ ꯃꯅꯤꯄꯨꯔꯗ ꯊꯨꯡꯂꯔꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃ꯭ꯌꯨꯖꯁꯤꯡꯅ ꯍꯣꯝ ꯑꯐꯤꯌꯔꯁ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯈꯟꯅꯕ ꯇꯤꯝꯒ ꯎꯅꯈ꯭ꯔꯦ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯏꯟ ꯃꯨꯜꯂꯒ ꯂꯧꯈꯤꯕ ꯅꯠꯇꯦ ꯁ꯭ꯇꯦꯠꯅ ꯀꯨꯜꯗꯤꯞ ꯅꯦꯛꯂꯒ ꯄꯤꯊꯣꯛꯈꯤꯕꯅꯤ ꯑꯣꯖꯣꯏ ꯒꯕꯔꯅꯔ CMꯅ ꯒꯥꯟ ꯉꯥꯏꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ ꯖꯅꯋꯥꯔꯤ 12 ꯑꯃꯁꯨꯡ 16ꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯍꯣꯡꯕ ꯂꯩꯒꯅꯤ ꯒꯕꯔꯟꯃꯦꯟꯠꯅ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯁꯤꯡꯗ ꯑꯍꯦꯟꯕ ꯁꯤꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯊꯝꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ ꯐꯥꯏꯅꯦꯜ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜ ꯐꯣꯡꯈ꯭ꯔꯦ ꯑꯁꯨꯛꯅ ꯄꯨꯡ 12ꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯩꯇꯩ ꯚꯣꯂꯟꯇꯤꯌꯔ ꯕꯦꯇꯥꯂꯤꯌꯟ 3 ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯣꯏꯔꯦ ꯃꯊꯪꯗ ꯂꯩꯔꯤꯕꯁꯤ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯗ ꯃꯅꯤꯄꯨꯔ ꯋꯥꯊꯣꯛꯇ ꯁꯦꯟꯇꯔꯅ ꯂꯧꯈꯠꯂꯛꯄ ꯊꯧꯔꯥꯡ ꯅꯥꯒꯥ ꯄꯤꯁ ꯇꯣꯛꯀꯤ ꯏꯟꯇꯔꯂꯣꯀꯦꯇꯔ ꯂꯨꯆꯤꯡꯕ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯁꯤꯡꯒꯤ ꯃꯤꯅꯨꯁꯤꯡ ꯏꯝꯐꯥꯜꯗ ꯊꯨꯡꯂꯔꯦ ꯐꯥꯏꯅꯦꯜ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜ ꯐꯣꯡꯈ꯭ꯔꯦ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯚꯣꯇꯔ ꯃꯁꯤꯡꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ 69,969 ꯍꯦꯜꯂꯦ ꯁꯦꯛꯃꯥꯏ ꯇꯨꯔꯦꯜꯗ ꯉꯥ ꯀꯌꯥꯁꯤꯅ ꯇꯧꯈꯠꯂꯛꯄꯗꯒꯤ ꯃꯤꯄꯥꯏꯅꯔꯨꯔꯦ ꯍꯥꯏꯕꯁꯤꯅ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯣꯏꯔꯦ ꯃꯊꯪꯗ ꯂꯩꯕꯁꯤ ꯁꯅꯥꯂꯩꯕꯥꯛꯇ AK ꯃꯤꯁ꯭ꯔꯥꯅ ꯂꯨꯆꯤꯡꯕ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯊꯨꯡꯂꯔꯦ ꯁꯅꯥ ꯀꯣꯅꯨꯡꯗ ꯁꯦꯟꯇꯔꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯇꯤꯝꯒ ꯎꯅꯈ꯭ꯔꯦ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯨꯝꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯁꯨ ꯁꯦꯟꯇꯔꯗ ꯗꯤꯃꯥꯟ ꯇꯧꯔꯛꯂꯦ ꯂꯣꯅ ꯌꯥꯗꯕ ꯈꯨꯠꯂꯥꯏꯁꯤꯡ ꯂꯧꯈꯠꯇ꯭ꯔꯒꯗꯤ ꯃꯤꯌꯥꯝꯒ ꯇꯥꯟꯅꯔꯒ ꯊꯕꯛ ꯄꯥꯏꯈꯠꯅꯕ MLAꯁꯤꯡ ꯋꯥꯔꯦꯞꯅꯈ꯭ꯔꯦ ꯍꯥꯏꯕꯁꯤꯅ ꯁꯅꯥꯂꯩꯕꯥꯛꯀꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯣꯏꯔꯦ ꯃꯊꯪꯗ ꯂꯩꯔꯤꯕꯁꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯁꯦꯟꯇꯔꯅ ꯑꯈꯟꯅꯕ ꯇꯤꯝ ꯑꯃ ꯃꯅꯤꯄꯨꯔꯗ ꯊꯥꯔꯛꯈ꯭रे ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯐꯥꯏꯅꯦꯜ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜ ꯐꯣꯡꯈ꯭ꯔꯦ ꯚꯣꯇꯔ 1,19,916 ꯁꯨꯔꯦ ꯍꯥꯏꯕꯁꯤना ꯁꯉꯥꯏ ꯑꯦꯛꯁꯄ꯭रेꯁꯀꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯣꯏꯔꯦ ꯃꯊꯪꯗ ꯂꯩꯔꯤꯕꯁꯤ ꯏꯆꯦꯜ ꯑꯦꯛꯁꯄ꯭रेꯁꯇ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯟꯅꯕ AK ꯃꯤꯁ꯭ꯔꯥꯅ ꯂꯨꯆꯤꯡꯕ MSAꯒꯤ ꯁ꯭ꯄꯦꯁꯦꯜ ꯇꯤꯝ ꯊꯨꯡꯂꯔꯦ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤ ꯍꯣꯡꯄꯨꯒꯤ ꯐꯥꯏꯅꯦꯜ ꯐꯣꯇो ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜ ꯐꯣꯡꯈ꯭ꯔꯦ ꯚꯣꯇꯔ 10,000 ꯍꯦꯜꯂꯦ ꯆꯨꯔꯥꯆꯥꯟꯄꯨꯔꯅ ꯚꯣꯇꯔ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯁꯥꯟꯅꯕ ꯂꯤꯂꯥꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯪꯊꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯍꯔꯦꯁ꯭ꯋꯔ ꯒꯨꯁꯥꯃꯤ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕ NRC ꯆꯠꯅꯅꯕꯕꯨ ꯂꯥꯟ ꯈꯥꯝꯕꯒꯤ ꯄꯣꯔꯝꯂꯥ ꯕꯣꯔꯥꯖꯥꯎ ꯏꯃꯣꯏꯅꯨ ꯏꯔꯥꯠꯄꯒꯤ ꯊꯧꯔꯝ ꯄꯥꯛ ꯁꯟꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯊꯧꯕꯁꯤꯡꯒꯤ ꯏꯃꯨꯡꯗ ꯇꯦꯡꯕꯥꯡꯈ꯭ꯔꯦ ꯍꯥꯏꯕꯁꯤꯅ ꯏꯆꯦꯜ ꯑꯦꯛꯁꯄ꯭रेꯁꯀꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯣꯏꯔꯦ ꯃꯊꯪꯗ ꯂꯩꯕꯁꯤ ꯍꯨꯌꯦꯟ ꯄꯥꯎꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯏꯔꯩꯄꯥꯛ ꯏꯐꯨꯔꯨꯞꯀꯤꯗꯃꯛ ꯈꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯃꯥꯡꯑꯣꯏꯅꯅ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯦꯗꯚꯥꯏꯖꯔ ꯊꯨꯡꯂꯔꯦ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯐꯤꯔꯥꯜ ꯃꯈꯣꯡꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯎꯅꯈ꯭ꯔꯦ MLA ꯔꯘꯨꯃꯅꯤ ꯑꯃꯁꯨꯡ ꯁꯨꯔꯖꯀꯨꯃꯥꯔ ꯗꯦꯜꯂꯤꯗꯒꯤ ꯏꯝꯐꯥꯜꯗ ꯊꯨꯡꯂꯔꯦ ꯏꯕꯣꯕꯤ ꯃꯦꯘꯆꯟꯗ꯭ꯔ ꯒꯨꯋꯥꯍꯥꯇꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯀꯨꯜꯗꯤꯞꯇꯤ ꯂꯩꯉꯥꯛꯀꯤ ꯑꯁꯣꯏꯕ ꯄꯨꯝꯅꯃꯛ ꯇꯥꯏꯁꯤꯟꯅꯕ ꯅꯦꯛꯂꯒ ꯊꯝꯕ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯅꯤ ꯑꯣꯖꯣꯏ ꯑꯥꯔꯇꯤꯀꯜ 355ꯒꯤ ꯅꯃꯥꯗ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤ ꯈꯣꯡꯖꯪ ꯅꯥꯊꯩꯍꯟꯈꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯗ ꯁꯦꯡꯗꯣꯛꯀꯗꯕꯅꯤ RK ꯑꯥꯅꯟꯗ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯕु ꯇꯤꯜ ꯀꯥꯡꯗꯧꯅ ꯎꯔꯕ꯭ꯔꯥ ꯃꯈꯣꯏꯒꯤ ꯂꯤꯂꯥꯗ ꯌꯥꯔꯤꯕ ꯀꯔꯤꯒꯤꯅꯣ ꯀꯣꯡꯒ꯭ꯔꯦꯁ BJPꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯚय ꯒꯤꯔꯤ ꯂꯥꯛꯂꯦ ꯃꯅꯣꯔꯟꯖꯟ ꯃꯤꯍꯥꯠꯀꯤ GSC ꯋꯥꯐꯝ ꯂꯩꯉꯥꯛꯅ ꯄꯣꯖꯤꯇꯤꯕ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯇꯦ ꯑꯀꯟꯕ ꯈꯣꯡꯖꯪꯒꯤ ꯈꯟꯅꯔꯒꯅꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯇꯨꯝꯗꯨꯅ ꯂꯩꯔꯣꯏꯗꯕ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤ ꯈꯪꯕ ꯃꯤꯔꯦꯞ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯤꯅ ꯍꯨꯌꯦꯟ ꯄꯥꯎꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯣꯏꯔꯦ ꯃꯊꯪꯗ ꯂꯩꯕꯁꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭रेस ꯏꯪꯂꯤꯁ एडिशननि ꯗ ꯂꯩꯔꯤꯕꯁꯤ 35 MLAs including 7 Naga MLAs raised abrogate sue call Delhi urged to take concrete steps Arambai Tengol puts up NRC Delhi's cookies from ST list points before central team BSF personnel airlifted to More extraordinary moment sees Prime Minister as Ram
Lalla consecrated at Ajoja Temple. Hai bisina khoi. Shanghai Express ki mari power mathang lep si People's Chronicle. People's Chronicle da Minister of Home Affairs team arrives. Security beef off in foothills. MSA in boys meets Arambai Tengkol. PM Modi could end Manipur violence. Rahul Gandhi. Article 355 imposed de facto in state Congress. More women voters than male in state. Poppy plantation destroy. MTU pleas for source of livelihood to IDPs. Clinic launches psychotherapy, physiotherapy, OPD ambulance. Bankers, artists sensitized. Is a river bank. People's Chronicle gi mari power. Ngasi Imphal fonga pausi singi mari paukra madete issue singi manang lainana ba ngasi khoi studio da Manipur sangnai ba social scientist Dr. Dhanibelai Samlingshim nu leire amra tamudan bimu taramok shri. Thank you ji. Tomaru ne yam interesting oi badi khoi Arambai Tengkol na lakliba tangkun mari sidai da khoi hayeng ni tangkun mari sidai da khoi miyam gi ba mifam koraga miyam gi warep logani masdai da khoi chief minister leiba MLA sing loina yaubi gadabani hafum thame Maduga khara co-related oi batai hai batai adugi India adugi Naga Pisto ki interlocutor oi ba AK Misra yauna SIV ki director aduga Manipur ki SIV ki joint director yawa mute singrang Imphal ki international airport thunglakre pung manga ga mini phurom cha adai da thunglakibani masida ngarang si moi thunglor matung da koi Arambai Tengkol ga kambu ga koi chara kunungi firal makongda koi wari khare sanakhibe form singa sigi pausia madam detail oina fonge Mona Tamakwa, Arambai Tengkol Togo from Singing State Tamzage. Mona Tami Basi 1951 Gi, Bezia, Weraga, NRC, Pangtok Tuna, Midop Sing Mokoi Mokoi Baramda, Amuk Halan Kigadabani, Kuki Lalo Singi Sulo Tokpa, Adu Action Toba, Madig and the Channel Liba Refugee Miam Detention Center, Tamliba Singa Mizoram, Tamkiba, Border Fencing Toba, Assam Rifles Ki, Jurisdiction Manunda, Popi Tab, the Karimata Haida Bamadi, Report Pikatrabra. Miamna AR bu thazaba sunglai leite masi kanglei pak Manipur gi kanglei pak Manipur gi lokthok tuna atai paramilitary force sindokpa kuki illegal immigrants sing ST list gi lokthok pa hariba sing asi thuna tabak ta ontholabadi hana gi tangdu leita ba purakani duna trabadi oithokloi loina na khoi tang kumari gi pung 10 da kangla da phangudom bihum dun paktokni haiba fum si khoi thamai aduga khoi gi firep sungrang khoi gi miss MSC gi team dur thamkre whenever film sida khoi center na maruina home minister Amisana adumba AK Misra adug SIB yaroga thara kanda wari sanabagi pot ka laisi sare tamugi kari mieng lim thamida Jid Delhi ji itha thasde Delhi ji Manipur miam na itha thasde bako itha thasde di tokthori ba miam ji u kanda miam jing sina yam thi na thasdre Ram Mandir du yam phei Hindu gi laini yamnazu khoi masak naiba gadegidi magi wari watai Ramayan baksi yam chawba idea to pick thun badu yam phai hai tare adubu Ram Mandir sabagi lupa crore lishinga maga chanipat ko aduga bauda khilliba sanagi khoi gi karai tare sarik hai batare badu sana kg lishinga di ga chamne Ramdi Magi Tangra Temple Zimanu Sangma Gre Manipur Gimia Lissingum Pudi La Amadi O Marina Semaga Lui Labia Mayu Miamdu Amata Sandri Haitare Nego Duna Miamna Tazawi Changa Wale Adagi Nahaki Dikedu Laktriba. Now the question is called Hangbayar is it Nahan ka di ka daw lakpidri no ako'y Arambai na hold the MLA yakai sida lak kangla da pullaga wari sabagi wapong hugala ka da MLA miyam pulle ko ako'y MLA miyam maraktagi MLA amana haibada subsi na matam sida BJP ki su moy mga tukte he na amta pun magamde no buta Manipur ge batang sida pullaga wari sade ka na hai gi da ko ado garang pulle du biyam sigre yum bai yam sakre biyam gi ta gi bit ki pc du bit khudi ki tha mapan tasale ko basida Delhi de gi lak pusuga re bisare le gai se ko adagi di akhoi gi bifam to bi pusuga re
ꯅꯍꯥꯟꯈꯩꯗꯤ ꯇꯧꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯩ ꯗꯦꯜꯂꯤ ꯂꯣꯝꯗꯒꯤꯁꯨ ꯃꯅꯤꯄꯨꯔꯁꯤ ꯗꯦꯜꯂꯤꯒꯤ ꯁꯔꯨꯛ ꯑꯃ ꯅꯠꯇꯦꯅ ꯈꯜꯂꯕ꯭ꯔꯥ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤ ꯗꯦ ꯑꯥꯔ ꯅꯣꯠ ꯑꯦ ꯁꯤꯇꯤꯖꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯥꯏꯅ ꯈꯟꯕꯤꯔꯕ꯭ꯔꯥ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯃꯄꯥꯟꯗꯒꯤ ꯂꯥꯟ ꯍꯧꯕ ꯃꯤ ꯆꯪꯉꯒ ꯅꯣꯏ ꯀꯥꯞꯄ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯍꯥꯠꯄ ꯇꯨꯞꯄꯗ ꯌꯦꯡꯗꯅ ꯁꯨꯝ ꯂꯩꯕ ꯁꯤꯅꯗꯤ ꯑꯩꯈꯣꯏꯁꯤ ꯀꯔꯤꯅꯣ ꯃꯣꯏ ꯈꯜꯂꯤꯁꯤ ꯈꯟꯕꯗ ꯂꯥꯛꯏ ꯃꯌꯥꯝꯁꯨ ꯌꯥꯝ ꯊꯥꯖꯗꯦꯕ ꯇꯝꯕꯒ ꯄꯣꯠꯇꯦ ꯃꯣꯏ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯃ ꯌꯥꯜꯂꯝꯃꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯄꯁꯨ ꯌꯥꯔꯤꯖꯥꯠꯅꯤ ꯑꯗꯨꯅ ꯏꯊꯥ ꯊꯥꯖꯗꯦ ꯃꯤꯌꯥꯝꯅ ꯑꯗꯨꯕꯨ ꯏꯅꯕꯤꯁꯤꯅ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯕꯅꯦꯕ ꯀꯩꯅꯣꯗ ꯍꯧꯖꯤꯛꯁꯤ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ ꯁꯦꯟ ꯃꯥꯔꯁꯀꯤ ꯊꯥꯈꯥꯏ ꯑꯗꯨꯋꯥꯏꯗ ꯑꯣꯏꯔꯝꯒꯅꯤ ꯂꯣꯏꯁꯤꯟꯒꯗꯣꯏꯁꯦ ꯀꯩꯅꯣꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯨꯒꯤ ꯑꯃꯨꯛ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯗꯣꯏꯁꯦ ꯍꯣꯏ ꯐꯦꯕꯋꯥꯔꯤꯗ ꯐꯦꯕꯋꯥꯔꯤꯗ ꯑꯁ ꯈꯪꯒꯅꯤ ꯁꯤꯗ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯦ ꯇꯧꯗ꯭ꯔꯒꯗꯤ ꯍꯧꯖꯤꯛꯇꯤ ꯁꯦ ꯑꯁꯦꯡꯕꯒꯤꯗꯤ ꯃꯥꯏ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯩ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯠ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯑꯦꯅꯤ ꯁꯦ ꯁꯤꯚꯤꯂꯤꯌꯟꯗ ꯈꯨꯠ ꯊꯥꯕ ꯍꯧꯔꯒꯗꯤ ꯑꯣꯔꯗꯔ ꯄꯤꯕ ꯄꯤꯗꯕ ꯑꯗꯨ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯕ ꯉꯥꯛꯊꯣꯛꯄ ꯍꯥꯏꯁꯦ ꯅꯤꯌꯣꯝꯅꯤꯗꯅ ꯑꯗꯣ ꯑꯁꯨꯛ ꯌꯥꯝꯕ ꯀꯣꯃꯤꯇꯦꯠ ꯃꯌꯥꯝ ꯇꯧꯅꯕꯗꯤ ꯇꯧꯅꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯁꯤꯁꯨ ꯑꯩꯈꯣꯏ ꯀꯩꯁꯨ ꯈꯟꯗꯦ ꯂꯥꯟꯅꯤꯗꯅ ꯂꯥꯟꯗꯗꯤ ꯃꯥꯒꯤ ꯑꯃꯅ ꯑꯃꯕꯨ ꯍꯥꯠꯅꯕꯁꯦ ꯏꯠꯁ ꯅꯦꯆꯔꯦꯜ ꯀꯣ ꯑꯗꯨꯒ ꯈꯨꯠꯂꯥꯏ ꯗꯤꯁꯥꯝ ꯈꯨꯠꯂꯥꯏ ꯌꯥꯎꯖꯗꯕ ꯃꯤꯁꯤꯡꯗ ꯁꯨꯃꯥꯏꯅ ꯊꯤꯅ ꯍꯥꯠꯄ ꯑꯗꯨꯁꯨ ꯍꯥꯠꯄꯒꯤ ꯃꯑꯣꯡꯁꯤ ꯆꯨꯝꯅꯒꯤ ꯅꯣꯡꯃꯩꯒ ꯀꯥꯞꯄꯒ ꯍꯥꯠꯄ ꯅꯠꯇꯕ ꯃꯃꯤꯠ ꯈꯔ ꯀꯣꯊꯣꯛ ꯃꯈꯣꯡ ꯈꯔ ꯀꯛꯊꯠ ꯑꯗꯒꯤ ꯌꯥꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡꯗ ꯃꯪꯒꯛ ꯀꯛꯑꯒ ꯍꯥꯠꯄ ꯈꯣꯠꯄ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯇꯦꯔꯣꯔꯤꯁ ꯍꯥꯏꯕꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯆꯠꯅꯔꯤꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯇꯦꯔꯣꯔꯤꯁꯅꯦꯕ ꯑꯗꯨꯒꯨꯝꯕꯁꯤ ꯁꯤꯗꯤ ꯅꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯣꯏꯒꯦꯔꯥ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯑꯣꯏꯒꯦꯔꯥ ꯃꯣꯏ ꯌꯦꯡꯗꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯏꯁꯇꯦꯠ ꯐꯣꯔꯁꯀꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦ ꯊꯦꯡꯅꯩ ꯃꯣꯏ ꯑꯗꯣ ꯃꯁꯤ ꯌꯥꯝꯅ ꯆꯪꯗꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯋꯥꯠꯄꯒꯤ ꯋꯥꯅꯤ ꯏꯁꯇꯦꯠ ꯐꯣꯔꯁꯇꯁꯨ ꯐꯖꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯒ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯐꯖꯅ ꯄꯤꯔꯒꯗꯤ ꯀꯔꯤꯝ ꯅꯠꯇꯦ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯅꯥꯒꯥꯒꯤ ꯏꯁꯨꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯄꯁꯤꯗ ꯏꯁꯇꯦꯠ ꯐꯣꯔꯁꯅ ꯂꯣꯏ ꯊꯦꯡꯅꯔꯒ ꯂꯥꯛꯄ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯅ ꯑꯩꯗꯤ ꯌꯥꯝꯅ ꯊꯥꯖꯕ ꯋꯥꯠꯂꯦ ꯑꯗꯨꯕꯨ ꯍꯣꯏ ꯍꯦꯛ ꯂꯥꯛꯄꯒ ꯑꯔꯥꯝꯕꯥꯏ ꯎꯅꯕꯤꯔꯤꯗꯨ ꯌꯥꯝ ꯐꯩ ꯑꯗꯩ ꯑꯔꯥꯝꯕꯥꯏꯒꯤ ꯗꯤꯃꯥꯟꯗꯨꯁꯨ ꯑꯔꯥꯝꯕꯥꯏꯒꯤ ꯇꯣꯉꯥꯟꯅ ꯇꯧꯕ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯍꯥꯏꯗꯤ ꯂꯥꯎꯗꯨꯅ ꯂꯥꯛꯕ ꯄꯣꯠ ꯑꯃꯅꯤꯀꯣ ꯑꯗꯨꯗ ꯑꯀꯣꯟꯕꯗ ꯀꯨꯀꯤꯁꯤꯡꯗ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯀꯩꯅꯣ ꯄꯤꯔꯤꯁꯤ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯇ ꯌꯥꯎꯍꯜꯂꯤꯁꯤ ꯁꯦꯗꯨꯜꯗ ꯌꯥꯎꯍꯜꯂꯤꯁꯤ ꯌꯥꯎꯍꯟꯒꯅꯨꯒ ꯍꯥꯏꯕꯗꯨꯅ ꯑꯅꯧꯕ ꯗꯤꯃꯥꯟ ꯑꯃꯅꯤ ꯑꯗꯨꯁꯨ ꯑꯔꯥꯝꯕꯥꯏꯅ ꯋꯥꯠꯇꯅꯕ ꯑꯗꯨꯝ ꯍꯥꯞꯄꯤꯀꯣ ꯑꯗꯨꯒ ꯑꯔꯥꯝꯕꯥꯏꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯁꯦ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯒꯤ ꯃꯤꯐꯝꯗꯨ ꯍꯌꯦꯡ ꯇꯥꯡ 24ꯁꯤ ꯇꯧꯅꯤ ꯑꯗꯨꯝ ꯍꯥꯏꯔꯤꯀꯣ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯃꯤꯐꯝꯗꯨ ꯇꯧꯗꯅꯕꯔꯥ ꯉꯔꯥꯡꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝ ꯃꯤꯐꯝ ꯐꯝꯕꯗꯣ ꯍꯥꯏꯕꯁꯨ ꯋꯥꯍꯪ ꯂꯩꯀꯣ ꯑꯗꯣ ꯐꯝꯕꯗꯤ ꯐꯩ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯦꯞ ꯑꯃꯗꯤ ꯂꯧꯐꯝ ꯊꯣꯛꯑꯦ ꯈꯜꯂꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯀꯨꯏꯔꯒ ꯂꯣꯏꯅꯃꯛꯁꯦ ꯏꯔꯥꯡꯁꯦ ꯊꯥ 9 ꯁꯨꯖꯜꯂꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯊꯥ ꯑꯃ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯑꯦꯁꯦꯁ ꯇꯧꯖꯕ ꯂꯥꯜꯂꯛꯑꯦ ꯉꯁꯤꯗꯤꯀꯣ ꯊꯥ 5 ꯇꯔꯨꯛ ꯂꯩꯔꯒ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯖꯕꯗꯨꯁꯨ ꯃꯄꯨꯡ ꯐꯥꯗꯦ ꯍꯧꯖꯤꯛꯇꯤ ꯊꯥ ꯌꯥꯝꯃꯕꯅꯤꯅ ꯃꯅꯨꯡꯁꯤꯗ ꯌꯥꯝ ꯂꯩꯈ꯭ꯔꯦꯕ ꯏꯠꯁ ꯔꯤꯌꯦꯂꯤ ꯀꯝꯄꯥꯎꯟꯗꯦꯠ ꯕꯠ ꯗꯦꯠ ꯏꯁ ꯑꯣꯜꯁꯣ ꯑꯥꯔꯀꯤꯇꯦꯛ ꯇꯧꯔꯒ ꯀꯝꯄꯥꯎꯟꯗꯦꯠ ꯑꯣꯏꯍꯜꯂꯤꯁꯦ ꯁꯤꯒꯤꯁꯦ ꯊꯑꯣꯏꯅ ꯔꯤꯖꯣꯜቭ ꯇꯧꯅꯤꯡꯗꯕꯒꯤꯅꯦꯕ ꯀꯣꯟꯐ꯭ꯂꯤꯛꯁꯤ ꯔꯤꯖꯣꯜꯚ ꯇꯧꯅꯤꯡꯗ ꯇꯧꯔꯤꯅꯦꯕ ꯀꯣꯟꯐ꯭ꯂꯤꯛꯁꯤ ꯔꯤꯖꯣꯜꯚ ꯇꯧꯅꯤꯡꯉꯗꯤ ꯁ꯭ꯇ꯭ꯔꯤꯝꯂꯥꯏꯟ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯄꯣꯠꯁꯤꯗꯒꯤ ꯂꯧꯕ ꯌꯥꯕ ꯂꯧꯔꯒ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕ ꯌꯥꯕ ꯇꯧꯍꯟꯈ꯭ꯔꯒ ꯑꯌꯥꯕ ꯑꯦꯛꯁꯦꯞꯇꯦꯠ ꯑꯣꯏꯕ ꯄꯣꯠ ꯑꯃꯗ ꯂꯥꯛꯑꯒ ꯄꯨꯔꯛꯀꯗꯧꯕꯗꯣ ꯍꯦꯟꯅ ꯂꯨꯁꯟꯍꯟꯕꯀꯣ ꯑꯩꯈꯣꯏꯒꯤ 355 ꯊꯝꯃꯤ ꯍꯥꯏ ꯊꯝꯗꯦ ꯍꯥꯏ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯈꯨꯠ ꯊꯥꯕ ꯌꯥꯏ ꯍꯥꯏ ꯌꯥꯗꯦ ꯍꯥꯏ ꯑꯗꯒꯤ ꯁ꯭ꯇꯦꯠꯀꯤ ꯐꯣꯔꯁ ꯆꯪꯕꯗ ꯑꯗꯨ ꯇꯧꯏꯒ ꯇꯧꯗꯦꯒ ꯑꯗꯒꯤ ꯕꯁ ꯊꯥꯕ ꯐꯥꯎꯕ ꯑꯁꯥꯝ ꯔꯥꯏꯐꯜꯗ ꯌꯥꯝꯅ ꯊꯤꯟꯇꯣꯔꯛꯑꯦ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯃꯤꯌꯥꯝꯗ ꯒ꯭ꯌꯥꯟ ꯇꯥꯍꯟꯗꯕꯒꯤ ꯄꯣꯠ ꯂꯥꯛꯄꯀꯣ
ꯑꯗꯩ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄꯤꯊꯣꯛꯄꯅꯤꯒ ꯑꯃꯨꯛ ꯄꯤꯊꯣꯛꯇꯦꯒ ꯂꯣꯏꯅꯃꯛꯁꯤ ꯑꯐꯕ ꯅꯠꯇꯦ ꯑꯗꯨꯅ ꯐꯝꯃꯤꯟꯅꯕꯗꯤ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯑꯁꯦꯡꯕ ꯑꯃ ꯈꯪꯅꯕꯁꯨ ꯐꯩ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯗ ꯂꯥꯛꯏꯕ ꯋꯥꯐꯝꯗꯤ ꯉꯁꯥꯏꯒꯤ ꯑꯔꯥꯝꯕꯥꯏꯅ ꯍꯥꯏꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯄꯥꯟꯗ ꯂꯣꯏ ꯊꯝꯕꯤꯈ꯭ꯔꯣ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯗꯣ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯊꯝꯕꯒꯤ ꯃꯇꯥꯡꯗꯨꯗꯩꯗꯤ ꯇꯤꯕꯦꯇꯟ 10,000ꯃꯨꯛꯁꯤ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯁꯤ ꯌꯨ ꯄꯤꯗ ꯀꯔꯅꯥꯇꯀꯥꯗ ꯃꯨꯝꯕꯥꯏꯗ ꯗꯦꯜꯂꯤꯗ ꯆꯣꯏ ꯂꯣꯏ ꯊꯝꯃꯤꯅꯤ ꯀꯩꯅꯣ ꯏꯟꯗꯤꯌꯥꯅ ꯀꯨꯀꯤ ꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯗꯤ ꯑꯗꯨꯝ ꯇꯧꯕꯤꯕ ꯌꯥꯏ ꯀꯩꯅꯣ ꯃꯣꯏꯅ ꯏꯟꯗꯤꯌꯥꯗ ꯀꯨꯀꯤꯁꯤꯡꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯔꯥꯝꯁꯨ ꯇꯣꯜꯂ ꯇꯥꯔꯕ ꯌꯥꯝ ꯂꯨ ꯇꯧꯔꯝꯃꯤ ꯑꯗꯨꯅ ꯑꯦꯖ ꯑꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯏꯟꯗꯤꯌా ꯇꯣꯜꯂ ꯇꯥꯔꯕ ꯃꯌꯥꯝ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯌꯥꯝꯁꯤ ꯃꯣꯏꯒꯤꯗꯃꯛꯇ ꯑꯩ ꯂꯦꯞꯀꯅꯤ ꯍꯥꯏꯕꯤꯔꯗꯤ ꯖꯤꯠꯀꯣ ꯑꯩ ꯈꯟꯖꯕꯗ ꯑꯦꯀꯣꯃꯣꯗꯦꯠ ꯇꯧꯕꯤꯕ ꯌꯥꯏ ꯔꯤꯐ꯭ꯌꯨꯖꯤ ꯃꯌꯥꯝꯁꯦꯀꯣ ꯏꯟ ꯑꯦꯅꯤ ꯑꯗꯔ ꯄꯥꯔꯠ ꯑꯣꯐ ꯗ ꯏꯟꯗꯤꯌꯥ ꯁ꯭ꯇꯦꯠꯁꯤꯡꯗ ꯇꯤꯕꯦꯇꯟ ꯇꯧꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯤ ꯔꯥꯝ ꯔꯥꯏꯖ ꯐꯣꯂꯣ ꯇꯧꯕ ꯃꯥꯜꯂꯤꯗꯅ ꯑꯗꯨ ꯅꯠꯇꯕꯗ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯠꯅꯖꯔꯁꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯣꯏ ꯁꯤꯕꯒꯤ ꯃꯁꯤꯡ ꯊꯤꯒꯦ ꯂꯩꯔꯒꯗꯤ ꯖꯤꯠ ꯑꯗꯥꯏꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯐꯥꯎꯗꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗꯤꯀꯣ ꯊꯥꯖꯕ ꯑꯝꯇ ꯂꯩꯇꯦ ꯃꯁꯦ ꯃꯤꯌꯥꯝꯅꯁꯨ ꯊꯥꯖꯔꯝꯃꯣꯏ ꯈꯜꯂꯤ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯈꯗ꯭ꯔꯛꯅꯦꯅ ꯑꯗꯨꯝ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩ ꯊꯝꯖꯒꯦ ꯑꯣꯀꯦ ꯌꯥꯝ ꯐꯖꯕ ꯋꯥꯐꯝ ꯊꯝꯕꯤꯔꯦ ꯇꯥꯃꯣ ꯑꯗꯨꯒ ꯂꯥꯛꯏꯕ ꯇꯥꯡ 24ꯒꯤꯁꯤ ꯍꯌꯦꯡꯁꯤꯅꯤ ꯌꯥꯝꯅ ꯉꯥꯏꯅꯔꯤꯕ ꯑꯗꯨ ꯑꯣꯐꯀꯣꯔꯁ ꯑꯩꯈꯣꯏ ꯇꯥꯡ 23ꯀꯤ ꯑꯩꯈꯣꯏ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯒꯤ ꯐꯨꯜ ꯔꯤꯍꯔꯁꯦꯜ ꯇꯧꯕꯒꯤ ꯂꯝꯕꯤꯁꯤꯗ ꯑꯆꯠ ꯑꯋꯣꯛꯇ ꯑꯊꯤꯡꯕ ꯂꯩ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯊꯣꯛꯂꯛꯄꯁꯨ ꯂꯩꯈ꯭ꯔꯦ ꯆꯩꯔꯛꯁꯤꯗ ꯑꯩꯈꯣꯏ ꯁꯅꯥ ꯂꯩꯕꯥꯛ ꯄꯥꯎꯆꯦꯗ ꯌꯥꯎꯔꯤ ꯀꯃꯥꯏꯅ ꯌꯥꯎꯒꯦ ꯍꯥꯏ ꯀꯥꯟꯗ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯨꯝꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯁꯨ ꯁꯦꯟꯇꯔꯗ ꯗꯤꯃꯥꯟ ꯇꯧꯔꯛꯂꯦ ꯂꯣꯟꯅ ꯌꯥꯗꯕ ꯈꯨꯠꯂꯥꯏꯁꯤꯡ ꯂꯧꯈꯠꯇ꯭ꯔꯒꯗꯤ ꯃꯤꯌꯥꯝꯒ ꯇꯥꯟꯅꯔꯒ ꯊꯕꯛ ꯄꯥꯏꯈꯠꯅꯕ MLAꯁꯤꯡ ꯋꯥꯔꯦꯞꯅꯈ꯭ꯔꯦ ꯍꯥꯏꯗꯅ ꯆꯥꯎꯅ ꯐꯣꯡꯉꯦ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏ DIPRꯅ ꯆꯦ ꯑꯃ ꯊꯥꯗꯣꯔꯛꯑꯦ ꯍꯧꯈꯤꯕ ꯇꯥꯡ 22ꯒꯤ ꯐꯝꯈꯤꯕ ꯃꯈꯣꯏꯒꯤ MLA 35 ꯅꯥꯒꯥꯒꯤ MLA 3 ꯌꯥꯎꯔꯒ ꯈꯪꯉꯤ ꯃꯤꯐꯝꯗꯨꯒꯤ ꯋꯥꯔꯦꯞꯇꯨꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯦꯞ 4ꯅꯤ ꯂꯧꯔꯤꯕꯁꯤꯡ ꯑꯗꯨꯗ ꯋꯥꯔꯦꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯀꯥꯡꯕꯨꯁꯤꯡꯁꯤ ꯀꯛꯆꯤꯡꯗ ꯃꯣꯔꯦꯗ ꯏꯝꯐꯥꯜ ꯋꯦꯁꯇ ꯃꯈꯣꯏ ꯐꯖꯅ ꯃꯊꯧ ꯇꯧꯗ꯭ꯔꯦ ꯃꯣꯏ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯒ ꯂꯩꯔꯦ ꯏꯔꯥꯡ ꯊꯣꯛꯏꯕ ꯃꯣꯏꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯤ ꯍꯥꯠꯂꯦ ꯑꯗꯒꯤ ꯁ꯭ꯋꯥꯏꯁꯤꯗ ꯄꯣꯠ ꯆꯩ ꯍꯨꯔꯥꯜꯂꯦ ꯃꯌꯥꯝ ꯑꯃ ꯇꯧꯔꯦ ꯃꯗꯨꯁꯨ ꯌꯦꯡꯉꯒ ꯂꯩꯔꯦ ꯍꯥꯏꯕ ꯑꯗꯨ ꯍꯟꯗꯛꯀꯤꯁꯤꯗ ꯑꯩꯈꯣꯏ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯌꯥꯎꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯄꯣꯏꯟꯠ 4ꯗꯣ ꯊꯝꯃꯒ ꯇꯥꯃꯣꯁꯨ ꯎꯕꯤꯔꯝꯃꯅꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯅꯤ ꯑꯩꯈꯣꯏꯗ ꯉꯁꯥꯏ ꯁꯅꯥ ꯂꯩꯕꯥꯛꯇ ꯊꯝꯃꯛꯏꯁꯦ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯁꯨ ꯗꯤꯃꯥꯟ ꯇꯧꯔꯒ ꯁꯤ ꯇꯧꯔꯣ ꯁꯤ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏꯁꯨ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯅꯤ ꯀꯥꯏꯅ ꯇꯥꯃꯣ ꯃꯗꯨ ꯆꯦꯗꯁꯨ ꯎꯕꯤꯔꯝꯃꯅꯤꯅ ꯈꯜꯂꯦ ꯑꯩ ꯐꯨꯇꯦꯖꯇꯁꯨ ꯑꯩ ꯊꯥꯖꯔꯛꯀꯦ ꯃꯣꯏꯅ ꯇꯧꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯊꯥ 9 ꯐꯥꯖꯤꯜꯂꯛꯑꯦ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯑꯩꯈꯣꯏ ꯑꯝꯇ ꯄꯨꯟꯗꯦꯅ ꯑꯩꯈꯣꯏ MLA ꯔꯥꯃꯦꯁꯣꯔꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯔꯥꯎꯈꯤꯟꯗꯒꯤꯅ ꯌꯥꯝ ꯑꯣꯄꯟ ꯁꯤꯗ ꯐ꯭ꯔꯟꯠ ꯄꯦꯖꯇ ꯃꯌꯥꯝ ꯂꯣꯏ ꯍꯥꯞꯅꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯅꯣꯡꯃꯇ ꯅꯤꯐꯨ ꯐꯥꯅ ꯄꯨꯟꯗꯦꯅ ꯍꯣꯏ ꯑꯣꯐꯀꯣꯔꯁ ꯊꯦꯡꯅ ꯑꯩꯈꯣꯏ ꯄꯨꯜꯂꯦ ꯃꯣꯏ 35 ꯁꯥꯏꯟ ꯇꯧꯔꯒ ꯊꯥꯗꯣꯔꯛꯑꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯂꯩꯔꯦ ꯁꯤꯗꯩꯁꯤꯗꯅꯤ ꯑꯩꯈꯣꯏ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯇꯥꯏꯞꯇ ꯑꯗꯨ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯒ ꯇꯧꯔꯅꯤ ꯀꯥꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯥꯛꯄ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯃꯣꯏ ꯃꯤꯠꯃꯥꯡꯒ ꯊꯣꯛꯈ꯭ꯔꯕꯅꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯤ ꯇꯥꯃꯣ ꯅꯍꯥꯟ ꯑꯩꯈꯣꯏ ꯐꯝꯈꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯆꯔ ꯄꯥꯔꯇꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ MLA ꯃꯌꯥꯝ ꯃꯣꯏ 35 ꯁꯔꯨꯛ ꯌꯥꯏ ꯁ꯭ꯋꯥꯏꯁꯤꯗꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯗꯣ ꯁꯔꯀꯥꯔꯁꯨ ꯃꯥꯒꯤ ꯊꯥ 9 ꯐꯥꯅ ꯄꯋꯥꯔ ꯑꯃꯨꯛ ꯁꯤꯖꯤꯟꯅꯔꯛꯇ꯭ꯔꯕꯅꯤꯅ ꯇꯔꯪ ꯆꯠꯄꯒꯨꯝꯕ ꯇꯧꯔꯆꯥꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯄꯋꯥꯔ ꯂꯩꯖꯩ ꯏꯚꯟ ꯔꯨꯜ ꯑꯣꯐ ꯂꯣꯁꯤꯗꯤ ꯁ꯭ꯇꯦꯠ ꯀꯟꯁꯔꯟꯅꯤꯀꯣ ꯑꯗꯨꯅ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯤ ꯇꯧꯔꯅꯤ ꯈꯣꯠꯂꯅꯤ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯄꯔꯃꯤꯁꯟ ꯑꯗꯒꯤ ꯑꯌꯥꯕ ꯂꯧꯕꯗꯧꯅ ꯇꯧꯕꯁꯤ ꯈꯪꯗ꯭ꯔꯦ BJP ꯒꯚꯔꯟꯃꯦꯟꯠꯀꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯄꯥꯔꯇꯤꯒꯤ ꯌꯥꯝ ꯔꯤꯖꯤꯠ ꯑꯣꯏꯕ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃ ꯂꯩꯕꯒꯤ ꯂꯧꯅꯔꯤꯕ꯭ꯔꯥ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯂꯥꯛꯏꯕ ꯄꯣꯠꯁꯤꯗꯗꯤ ꯁ꯭ꯇꯦꯠꯅ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯌꯥꯕ ꯌꯥꯝꯅ ꯂꯩꯔꯦꯅ ꯈꯟꯖꯩ ꯑꯩꯗꯤꯀꯣ ꯍꯥꯏꯗꯤ ꯏꯚꯟ ꯑꯣꯖꯣꯏꯅ ꯍꯥꯏꯔꯤꯗꯨ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯁꯦ ꯀꯩꯗꯧꯕꯒꯤ ꯂꯧꯗꯣꯏꯅꯣ ꯍꯥꯏꯗꯤ ꯃꯁꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯕꯅꯤ ꯑꯗꯨꯝ ꯂꯧꯊꯣꯛꯄ ꯌꯥꯏ ꯍꯥꯏꯔ ꯑꯗꯒꯤꯗꯤ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤꯗꯣ ꯂꯩꯔꯤꯁꯤ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯒꯤ ꯃꯤꯐꯝꯁꯤ ꯃꯥꯒꯤ ꯆꯤꯌꯥꯔ ꯂꯧꯗꯣꯏꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯤꯗꯅꯀꯣ
ꯑꯗ ꯃꯥꯅ ꯀꯧꯅꯤꯡꯕ ꯀꯥꯟꯗꯁꯨ ꯀꯧꯕꯁꯨ ꯌꯥꯏ ꯍꯥꯏꯗꯅ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯨ ꯌꯦꯡꯉꯨꯔꯒꯗꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯈꯔ ꯐꯒꯠꯃꯤꯟꯅꯔꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕꯏꯁꯨꯁꯤ ꯑꯇꯩ ꯑꯃꯨꯛꯀꯤ ꯅꯠꯇꯦꯕ ꯏꯔꯥꯡꯁꯤꯒꯤꯅꯦꯕ ꯏꯔꯥꯡꯁꯤ ꯀꯔꯤꯅꯣꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗꯨꯅꯦꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗꯨ ꯂꯦꯞꯅꯅꯕꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯒꯤ ꯃꯤꯐꯝꯗꯨꯗ ꯑꯗꯨꯝ ꯂꯩꯔꯦꯗꯅꯀꯣ ꯇꯧꯕ ꯌꯥꯕꯁꯤꯡꯗꯨ ꯑꯗꯨꯗ ꯇꯧꯔꯒ ꯂꯦꯞꯊꯣꯛꯄ ꯌꯥꯕꯁꯤꯡꯗꯨ ꯂꯦꯞꯊꯣꯛꯇꯕꯗꯨꯗꯅꯦꯕ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅꯁꯨ ꯋꯥꯔꯧꯔꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤꯗ ꯑꯃꯨꯛ ꯗꯦꯜꯂꯤꯗꯒꯤ ꯅꯤꯕ ꯍꯥꯏꯗꯨ ꯍꯥꯏꯕ ꯍꯪꯕ ꯍꯥꯏꯗꯨ ꯌꯥꯔꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯗꯦꯜꯂꯤꯒꯤ ꯑꯦꯇꯤꯇꯨꯠ ꯗꯦꯜꯂꯤꯁ ꯑꯦꯇꯤꯇꯨꯠ ꯇꯨꯋꯔds ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯔꯥꯏꯁꯤꯁꯁꯤꯗ ꯑꯩꯈꯣꯏ ꯊꯥ ꯃꯥꯄꯜꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗ꯭ꯔꯤꯕ꯭ꯔꯕ the people come to understand very clearly they are very much indifference from this crisis 100% indifference ꯑꯗꯨ ꯁꯤꯗ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯍꯪꯇꯣꯛ ꯍꯪꯖꯤꯟ ꯇꯧꯗꯨꯅ ꯂꯩꯕꯁꯤ ꯀꯔꯤꯕꯨ ꯂꯩꯒꯗꯣꯏꯅꯣ ꯑꯗꯨꯗꯅꯦ ꯏꯔꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯧꯅ ꯑꯃꯨꯛ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯛꯏꯗꯨ ꯆꯨꯝꯃꯤꯕꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯇꯧꯕ ꯌꯥꯕ ꯁ꯭ꯇꯦꯠꯀꯤꯁꯨ ꯂꯩꯕꯁꯤꯡꯗꯨ ꯇꯧꯗꯦꯗꯅ ꯑꯗꯣ ꯍꯣꯏ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯉꯜꯂꯤꯉꯩꯗꯒꯤ 355ꯇꯨ ꯆꯠꯅꯍꯜꯂꯒꯗꯤ ꯄꯋꯥꯔ ꯌꯥꯎꯗ꯭ꯔꯕ ꯅꯤꯅ ꯀꯩꯃꯨꯛ ꯇꯧꯕ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯑꯣꯏꯔꯝꯕ ꯌꯥꯏꯅ ꯈꯟꯅꯕꯗꯣ ꯆꯨꯝꯁꯨ ꯆꯨꯝꯃꯦꯗꯅ 355 ꯂꯩꯔꯝꯃꯦꯗꯅ ꯑꯗꯨꯅ ꯁꯤꯗ ꯍꯧꯖꯤꯛꯁꯦ 355 ꯂꯩꯕꯗꯨꯗ ꯏꯃꯔꯖꯦꯟꯁꯤ ꯂꯩꯔꯕꯅꯤꯅ ꯀꯩꯃꯨꯛ ꯇꯧꯕ ꯌꯥꯗꯗꯅ ꯋꯥꯀꯠ ꯑꯣꯏꯅ ꯄꯤꯔꯤꯕ꯭ꯔꯥ ꯇꯧꯕ ꯊꯣꯛꯄ ꯃꯌꯥꯝꯗꯨ ꯇꯧꯕ ꯌꯥꯗ꯭ꯔꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯒꯗ꯭ꯔꯥ ꯑꯩꯅ ꯈꯜꯂꯦꯕ ꯑꯗꯨꯒ 355ꯁꯤ ꯑꯁꯦꯡꯕꯁꯨ ꯃꯥꯒꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯑꯗꯨꯒ ꯏꯟꯇꯔꯅꯦꯜ ꯗꯤꯁꯇꯔꯕꯦꯟꯁꯇꯨ ꯂꯩꯕꯒꯤ ꯏꯟꯇꯔꯅꯦꯜ ꯗꯤꯁꯇꯔꯕꯦꯟꯁ ꯍꯥꯏꯁꯦ ꯄ꯭ꯔꯖꯥ ꯃꯅꯨꯡꯗ ꯌꯥꯝꯅ ꯄꯤꯛꯄ ꯃꯤ 500-600 ꯇꯥꯕ ꯈꯨꯜ ꯑꯃꯗ ꯃꯤ 50,000-60,000 ꯌꯣꯝꯖꯟꯗꯔꯒ ꯇꯧꯅꯕꯃꯛꯇ ꯏꯟꯇꯔꯅꯦꯜ ꯗꯤꯁꯇꯔꯕꯦꯟꯁ ꯂꯥꯎꯊꯣꯛꯄ 355ꯀꯤꯗꯤ ꯌꯥꯏ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯁꯤꯗ 355 ꯂꯥꯎꯊꯣꯛꯄꯁꯤꯗ ꯃꯣꯏꯒꯤ ꯏꯆꯝ ꯆꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯔꯤ ꯏꯆꯝ ꯆꯝꯕꯗꯤ ꯌꯥꯍꯜꯂꯝꯒꯅꯤ ꯈꯜꯂꯦꯕ ꯃꯔꯝꯗꯤ ꯏꯃꯔꯖꯦꯟꯁꯤ ꯈꯔꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯀꯜ 21ꯒꯨꯝꯕ ꯔꯥꯏꯠ ꯇꯨ ꯂꯥꯏꯐꯀꯨꯝꯕ ꯀꯔꯤ ꯑꯗꯒꯤ ꯔꯥꯏꯠ ꯇꯨ ꯐ꯭रीडमꯒꯨꯝꯕ ꯑꯦꯟꯖꯣꯏ ꯇꯧꯍꯜꯂꯤꯗꯅꯕ ꯑꯗꯨ ꯃꯌꯥꯝꯁꯤꯗꯨ ꯌꯦꯡꯖꯔꯒ ꯑꯩꯅ ꯈꯟꯖꯕꯗꯗꯤ ꯍꯥꯏꯔꯤꯕꯁꯤꯃꯛꯁꯦ ꯈꯟꯅꯕ ꯌꯥꯕ ꯋꯥꯐꯝ ꯑꯣꯏ ꯁꯣꯟꯊꯃꯜꯂꯦ ꯑꯗꯨꯒ ꯍꯣꯏ ꯗꯦꯜꯂꯤꯗ ꯈꯪꯍꯜꯂ ꯃꯇꯨꯡꯗ ꯇꯧꯕ ꯌꯥꯕ ꯃꯌꯥꯝꯗꯨ ꯇꯧꯕꯤꯕꯁꯨ ꯐꯩ ꯑꯗꯨꯒ ꯇꯁꯦꯡꯅ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯍꯦꯟꯅ ꯍꯟꯗꯛꯁꯦ ꯑꯃꯨꯛ ꯂꯥꯔꯖ ꯁ꯭ꯀꯦꯜꯗ ꯂꯥꯡꯈꯠꯂꯛꯄ ꯑꯗꯩ ꯑꯔꯥꯝꯕꯥꯏꯅ ꯌꯥꯝ ꯂꯧꯔꯛꯏꯕ ꯃꯥꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯕꯣꯜ ꯁ꯭ꯇꯦꯞꯀꯁꯤ ꯌꯦꯡꯉꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯌꯥꯅꯕꯒꯤ ꯃꯇꯝ ꯁꯥꯡꯅ ꯊꯥ ꯃꯥꯄꯜꯁꯤꯗ ꯇꯧꯗꯨꯅ ꯂꯥꯛꯑꯕ ꯃꯑꯣꯡ ꯑꯃ ꯁꯨꯝ ꯇꯧꯍꯟꯒꯦꯅ ꯈꯟꯕꯤꯔꯒꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯤ ꯁꯤꯕꯨ ꯂꯥꯏꯕꯛ ꯊꯤꯕꯁꯤ ꯂꯩꯇ꯭ꯔꯦꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯇꯥꯃꯣ ꯉꯔꯥꯡꯁꯤꯗ ꯃꯣꯏꯅ ꯊꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯃꯥꯟ ꯃꯔꯤ ꯈꯪꯅꯤ ꯇꯥꯃꯣꯁꯨ ꯄꯥꯕꯤꯔꯝꯃꯅꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯍꯟꯗꯛ ꯆꯠꯊꯔꯤꯕ ꯃꯤꯍꯥꯟ ꯄꯨꯟ ꯆꯠꯊꯔꯤꯕꯁꯤ ꯑꯩꯈꯣই ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅꯤ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯇꯥꯡ 19 ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ 19ꯁꯤꯗ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯑꯦꯛꯁꯇꯦꯟꯁꯟꯁꯦ ꯂꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯁꯥꯡꯗꯕꯤꯔꯅꯨ ꯍꯥꯏꯕ ꯄꯣꯏꯟ ꯑꯃꯅꯤ ꯑꯅꯤꯁꯨꯕꯗ ꯍꯟꯗꯛꯇ ꯑꯩꯈꯣꯏ RPG ꯀꯥꯞꯁꯤꯜꯂꯛꯇꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯗꯒꯤ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯒꯤꯗ ꯂꯥꯎꯈꯤꯕꯗꯨꯅꯤ ꯀꯃꯥꯟꯗꯣꯒꯤ ꯑꯗꯨꯝꯕ ꯁ꯭ꯄꯦꯁꯦꯜ ꯀꯃꯥꯟꯗꯣꯒꯤ SP ꯏꯟꯆꯥꯔꯖ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ KT ꯇꯨꯝꯅ ꯂꯥꯎꯕꯗ ꯍꯥꯠꯇꯣꯔꯦ ꯑꯩꯈꯣꯏꯁꯦꯅ ꯑꯩꯈꯣꯏꯒꯤ ꯄꯣꯛꯈꯥꯏꯔꯒ ꯃꯩ ꯆꯥꯛꯄ ꯑꯗꯨꯅ ꯃꯄꯥ ꯎꯅꯗꯅ ꯑꯇꯣꯞꯄ ꯖꯒꯥ ꯆꯥꯛꯈꯤꯕꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯗꯨꯝꯕ ꯕꯦꯁ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯅ RP ꯁꯤꯖꯤꯟꯅꯔꯦ ꯑꯗꯨꯅ ꯃꯣꯏꯁꯤꯡ ꯑꯁꯤ ꯇꯛꯊꯣꯛꯅꯕ ꯋꯥꯐꯝ ꯊꯝꯃꯦ ꯑꯗꯨꯒ ꯃꯔꯤꯁꯨꯕꯅ ꯑꯩꯈꯣꯏ ꯁꯦꯟꯁꯤꯇꯤቭ ꯑꯦꯔꯤꯌꯥꯗ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕ ꯃꯤꯆꯝꯁꯤꯡ ꯂꯩꯕꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯣꯔꯦ ꯕꯤꯁꯅꯨꯄꯨꯔ ꯏꯝꯐꯥꯜ ꯋꯦꯁ ꯀꯛꯆꯤꯡ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔ ꯂꯥꯛꯄꯗꯣ ꯅꯥꯀꯜ ꯑꯅꯤꯃꯛꯇꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯂꯧꯈꯠꯄꯤꯌꯣꯅ ꯑꯗꯨꯅ ꯑꯟꯑꯣꯊꯣꯔꯥꯏꯖ ꯑꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯂꯧꯈꯠꯅꯕꯒꯤ ꯋꯥꯐꯝꯁꯨ ꯍꯥꯏꯔꯤꯕ ꯃꯣꯏꯅ ꯄꯤꯔꯤꯕ ꯉꯔꯥꯡ ꯈꯟꯅꯅꯕꯒꯤ ꯌꯨꯅꯤꯚꯔꯁꯂꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯃꯣꯠ ꯃꯥꯟꯅꯗꯅ ꯑꯩꯈꯣꯏꯒꯤ ꯗꯤꯁꯥꯏꯠ ꯇꯧꯈꯤꯕ ꯃꯣꯏꯒꯤ ꯔꯤꯖꯣꯂꯨꯁꯟ ꯑꯦꯗꯣꯞꯇꯦꯠ ꯔꯤꯖꯣꯂꯨꯁꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯄꯜꯂꯤꯁꯦ ꯑꯗꯨꯅ ꯅꯝꯕꯔ 1 ꯁꯨ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯗꯕ ꯑꯗꯨꯒ ꯑꯩꯈꯣই नंबर 2 ꯑꯩꯈꯣই RPG ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯦꯞꯍꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯂꯧꯈꯠꯄ ꯑꯗꯨꯒ ꯑꯁꯥꯝ ꯔꯥꯏꯐꯜ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯃꯤꯆꯝ ꯄ꯭ꯔꯖꯥꯕꯨ ꯉꯥꯛ ꯁꯦꯟꯕ ꯌꯥꯕ ꯑꯇꯣꯞꯄ ꯃꯤꯁꯤꯜꯂꯣꯏꯕ ꯄꯣꯏꯟ ꯃꯔꯤꯁꯤꯅꯤ ꯃꯣꯏꯅ ꯊꯝꯃꯤꯁꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯊꯝꯃꯛꯏꯕ ꯄꯣꯏꯟ ꯃꯔꯤꯁꯤ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯅ ꯂꯥꯎꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗꯨꯅ ꯊꯥ 9 ꯁꯨꯖꯜꯂꯛꯏꯅꯤ ꯑꯗꯣ ꯍꯣꯏ ꯊꯦꯡꯉꯕꯁꯨ ꯊꯦꯡꯅ ꯑꯩꯈꯣꯏ ꯍꯥꯏꯅꯕꯗꯣ
सुबह को बोले शाम को लौट आए तो कोई भूल कहता है ना कोई है ना हिंदी की पावर तो लेबा दमाइना थेंगजु थेंगना हंजले अदु सॉरी लौरे मरी से कोई वारे मरी के से साइ मतम ददी कमाइनी मतंग ददी कमाइनी वारे मरी से दो याबना सी हे लोथोखरदी इरांग से फगदबगी पोस्ट ले अदो अखोई की याबना वारे मरी से पीर से ख्वाइदगी इरांग से लेपदबगी मरोय वाफम दे से स्टेट गवर्नमेंट सु खागनी दिल्ली सु खागनी को अदगी कुलदीप सु खागनी को तौद्रीबदुगी पोटने होजी से तौ हारपने मपादगी भी लाइस खागे सीडेप ना वरबदी दि खाली पीडीएफ दी वरब दो बादेबा पीडीएफ की दिबाना बर्बा से काइथोक म्यांमार थुगाइबदी बोइदी पामदेदरा अदुगा चिट स्टेट की मागी कराइतारे जेले गब तालिब काबुजे की दी जो गब तालिब काबु की दी बोइदी चिट स्टेट की ना सीडीएफ लाबने खले अदुदा बुई लाइसदी गलिगदे खग लेरबदे कहोदे स्नाइपर सीडरे अदगिदी F-16 सीडरे अदगिदी अखोइगी लोकल मेट मयाम लेरे अखोइ खगरे अमेरिका 20% खुलाई होते पागे नाटो सु याव पागे को अदुगा अतै रिमेनिंग 60% दे मोइगी लोकल मेटी मोइ लोकल मेट से पावरफुल होय अदोजि मणिपुर लोकल मेट मयाम फंगिसे सुदले कुकी ने सा है जाते मसारा दुम को यावे खंग ले अदो खुदम भंगद्री यावे यावदे का तौलदना सांगना दुम ले कदे बोय ब्याम सक पैसी बॉर्डर द लेरिबा यामग्रबा अहिगदी लेफ्टन होलखिबा सिबाय ब्याम दुसु कैदौ लेबनो दुम खंगदे को अदुरा बोय चंगपा थिगबा खोटपसी सी थोइना तौबिरदी इरांग से कैसु यावना चौथोय सुदा लेरिबा अखोइगी मिलिटरी दो हजिकसु सुदा लेबदु यावबा यावदबई मोग ओइना तौरी अदुगा कुकी इसबचबा बीसिगा फॉरेन दगी ला मोइगी म्यांमार दे लाकपा मिलिटरी जिगा तौबगी तौदा ओतोको ओजिगा सुम तौ लेबसे यामना मसी फजबा पोटते अदु लोइनबक सिगी असेंब मरमदी आसारा फुलदाबो से यामरोइदा सेंट्रल की पैरामीटर जिंगसिना बोई मतेक पागब्रा आइदी मतेक पुरा पागब नत्रजु येंजनद्रब्रा उसनद्रब्रा सिगी पेट दबजिना मरमोइदना थानि पान चथरपनी बिहामना पुजाम हेलकपनी नान पते मफम तरादा इराक थोइदु कराना गबदुइरो दुबो इदि सुदा लेबो ओइरो मपानगी चंगपो ओइरो चिकद फ्रीली मूवमेंट तौरगा माई माई जगह स्ट्रेटेजिक मफम द लेबगा बैसे पैरामिलिटरी देगी आर्मी तुबिन लेबैनि केनो अदुगी पोतु लेबरिना बोइजि सिटोक पैसिबदि बियाबसु या पाबनै तौब थोपदुजु यावरेदना अदुगी अमना से मपानगी फॉरेनर्स ओइरो इलीगल इमिग्रेंसी लोइथोकपा अदगी 1950 की बेजियार ओइरगा लौथोकपा गाइदुसु मिजोराम की हाइदुदि राना चेथोइदो मिजोराम बक्तरा करि हाइगेदा 50s की मतुंग द लाकपा गई कनो से युम हिगोल लेबा खोटपा साबबता यारोइद बोइ नोटिस थोइदुदि आइदि मिजोराम द बावबा कुकी की बायोक्ता बोइ की इगी बरीनि हारिबदो अदु बावदा अदु थोगदि मणिपुरदि कदोबै तुबिदा अखोइ सरकार लेदोइनो हाइबादा मणिपुरदि कदोबै लेदोइनो अदो मागी मिजोराम से सबल खाब सावरिनेबा बोइगी इगी बचिम रावनि हाइनेबा अदो बोइसु खागदब पु थांगोगा बोइदो पोट म्याम लेबा होय लेको बीजे लाकपदे हरावबा याबा मिटोप ले पृथ्वीदा मागी माइग्रेशन के जो इकोनॉमी की some sort of part of economic development report का दैनबा याम लेबा यामदा ह्यूमन रिसोर्सेस से याम तांगबा पोटनिदना वीदुरा याम फबा खंग हैबा स्किल याम लेबा
ꯀꯥꯟꯅꯕ ꯃꯤ ꯑꯣꯏꯔꯗꯤ ꯆꯪꯉꯛꯄꯗ ꯌꯥꯝ ꯀꯥꯟꯅꯕꯀꯣ ꯑꯩꯈꯣꯏꯗꯤ ꯆꯪꯉꯒ ꯄꯣꯄꯤ ꯊꯥꯒꯦꯒ ꯑꯗꯒꯤ ꯀꯔꯕꯥꯔ ꯆꯥꯎꯅ ꯉꯁꯤ ꯉꯔꯥꯡꯁꯨ ꯀ꯭ꯔꯣꯔ ꯐꯥꯔꯤꯕ ꯃꯌꯥꯝꯁꯤ ꯌꯥꯝꯃꯦꯅ ꯀꯅꯥꯅꯣ ꯐꯥꯔꯤꯁꯤ ꯌꯦꯡꯉꯨꯔꯀꯥꯟꯗ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯈꯛ ꯂꯩ ꯑꯗꯨ ꯑꯣꯏ ꯂꯩꯔꯝꯃꯤ ꯃꯤꯖꯣꯔꯥꯝꯁꯨ ꯑꯗꯨꯒꯤ ꯋꯥꯊꯣꯛꯇꯨ ꯌꯥꯝ ꯆꯥꯎꯅ ꯊꯦꯡꯅꯔꯝꯗꯦ ꯈꯜꯂꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯂꯩꯕꯅꯤꯅ ꯑꯩꯅ ꯈꯟꯖꯕꯗ ꯖꯤꯠ ꯑꯔꯥꯝꯕꯥꯏꯅꯁꯨ ꯊꯝꯕꯤꯔꯤꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯊꯝꯕ ꯄꯥꯝꯖꯕ ꯄꯣꯠꯇꯨꯅꯤꯗꯅ ꯑꯗꯨꯅ ꯑꯗꯨꯒꯤ ꯌꯦꯡꯉꯒ ꯃꯣꯏ ꯃꯌꯥꯝꯁꯤꯡꯁꯤꯒꯤꯗꯃꯛꯇ NRC ꯇꯧꯕ ꯍꯥꯏꯗꯤ ꯁꯣꯏꯗꯅ ꯇꯧꯐꯝ ꯊꯣꯛꯑꯕꯅꯤ ꯑꯗꯨꯒ ꯇꯧꯕꯗꯁꯨ ꯂꯨꯗꯣꯏꯅꯤ ꯀꯔꯤꯒꯤꯅꯣꯗ ꯑꯩꯈꯣꯏꯒꯤ ꯑꯙꯥꯔ ꯀꯥꯔꯗ ꯁꯥꯕ ꯃꯇꯝꯗ ꯑꯗꯒꯤꯗꯤ ꯏꯂꯦꯛꯁꯟꯒꯤ ꯀꯥꯔꯗ ꯁꯥꯕ ꯃꯇꯝꯗ ꯑꯌꯥꯝꯕꯅ ꯈꯨꯂꯥꯛꯄꯅ ꯔꯤꯀꯃꯦꯟ ꯇꯧꯕꯁꯤ ꯀꯌꯥꯝ ꯆꯨꯝꯃꯝꯗꯣꯏꯅꯣ ꯑꯗꯣ NRC ꯇꯧꯕꯗꯗꯤ ꯃꯥꯏ ꯄꯥꯔꯤ ꯄꯨꯔꯤ ꯂꯣꯏ ꯊꯤꯒꯠꯂꯛꯑꯅꯤ ꯑꯗ ꯂꯣꯏ ꯈꯪꯒꯅꯤꯗ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯌꯥꯝꯅ ꯍꯦꯟꯅ ꯇꯨꯡ ꯀꯣꯏꯅ ꯄꯣꯠꯂꯨꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯒꯤ ꯍꯟꯊꯅꯕꯒꯤ ꯌꯥꯝ ꯆꯥꯎꯕ ꯃꯇꯦꯡ ꯑꯃꯗꯤ ꯑꯣꯏ ꯃꯁꯤ ꯑꯔꯥꯝꯕꯥꯏꯅ ꯊꯝꯕꯤꯔꯤꯁꯤꯃꯛꯁꯨ ꯃꯤꯌꯥꯝꯅ ꯄꯥꯝꯕꯗꯨꯅꯤ ꯑꯗꯒꯤꯗꯤ ꯑꯃꯅ ꯉꯁꯥꯏ ꯁꯨꯗꯨ ꯐꯦꯕꯋꯥꯔꯤꯗ ꯃꯥꯒꯤ ꯐꯦꯕꯋꯥꯔꯤ ꯃꯇꯨꯡꯗ ꯁꯥꯡꯗꯣꯛꯇ꯭ꯔꯗꯤ ꯁꯨ ꯆꯠꯅꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯁꯨ ꯆꯠꯅꯗ꯭ꯔꯗꯤ ꯁꯁꯄꯦꯟꯁꯟ ꯑꯣꯄꯔꯦꯁꯟ ꯂꯩꯇ꯭ꯔꯗꯤ ꯑꯥꯔꯃꯤꯗ ꯑꯣꯏꯒꯦꯔꯥ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯑꯣꯏꯒꯦꯔꯥ ꯑꯗꯨ ꯈꯨꯠ ꯊꯥꯅꯕ ꯌꯥꯔꯦꯀꯣ ꯃꯣꯏꯅ ꯂꯝꯍꯦꯜꯂꯒꯗꯤ ꯑꯗꯨꯒ ꯁ꯭ꯇꯦꯠꯀꯤꯗꯤ ꯋꯤꯗ꯭ꯔꯣꯗꯤ ꯇꯧꯖꯔꯕꯅꯤ ꯁꯦꯟꯇꯔꯅ ꯑꯌꯥꯕ ꯄꯤꯗꯕ ꯋꯥꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯀ ꯃꯣꯏꯒ ꯂꯥꯟ ꯁꯣꯛꯅꯕꯒꯤ ꯇꯥꯏꯞꯇ ꯂꯩꯔꯤꯁꯤꯁꯨ ꯇꯣꯛꯑꯅꯤꯗꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯣꯏꯒꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯇꯧꯕ ꯌꯥꯕ ꯇꯧꯕꯗꯨ ꯊꯦꯡꯅꯕ ꯌꯥꯕ ꯊꯦꯡꯅꯔꯗꯤ ꯀꯌꯥꯝ ꯇꯧꯗꯣꯏꯅꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯈꯪꯈ꯭ꯔꯦ ꯃꯣꯏꯅ ꯁꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯔꯨꯑꯣꯏꯅ ꯀꯦꯅꯣ ꯑꯣꯏꯒꯦꯔꯥ PDF ꯑꯣꯏꯒꯦꯔꯥ ꯀꯣ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ UPF ꯑꯣꯏꯒꯦꯔꯥ ꯃꯣꯏꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯁꯤꯗ ꯌꯥꯎꯔꯤꯕ ꯀꯝꯄꯣꯅꯦꯟꯁꯤꯡꯁꯦ ꯃꯃꯥꯡꯗ ꯂꯥꯟꯃꯤꯒ ꯀꯥꯞꯅꯩ ꯈꯣꯠꯅꯩ ꯍꯥꯏꯕꯒꯤ ꯃꯣꯏꯅ ꯂꯥꯜꯍꯧꯔꯛꯄꯗ ꯑꯝꯇ ꯂꯩꯇꯦꯅ ꯏꯅꯣꯁꯦꯟ ꯃꯤꯗ ꯇꯧꯕ ꯈꯣꯠꯄ ꯚꯣꯠꯇ ꯌꯥꯝ ꯌꯥꯎꯕ ꯅꯠꯇꯅ ꯑꯗꯨꯅ ꯇꯧꯐꯝ ꯊꯣꯛꯑꯦ ꯈꯜꯂꯛꯏꯗꯤ ꯃꯁꯤꯃꯛ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯣꯟꯊꯣꯛꯄ ꯃꯑꯣꯡ ꯑꯃꯗ ꯆꯪꯁꯤꯜꯂꯛꯀꯗꯧ ꯃꯥꯜꯂꯦ ꯀꯩꯅꯣꯗ ꯃꯤꯌꯥꯝꯁꯦ ꯍꯧꯖꯤꯛꯁꯦ ꯁꯤꯕ ꯑꯝꯇ ꯀꯤꯅꯗ꯭ꯔꯦꯕ ꯃꯤꯌꯥꯝꯁꯦ ꯁꯤꯕ ꯑꯝꯇ ꯀꯤꯅꯗ꯭ꯔꯦ ꯐꯥꯒꯅꯤ ꯄꯨꯟꯒꯅꯤ ꯍꯥꯏꯕꯒꯤ ꯀꯔꯤꯝꯐꯥꯎ ꯈꯟꯅꯗ꯭ꯔꯦ ꯃꯆꯥꯅ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯆꯠꯄꯗ ꯃꯃꯥꯅ ꯕꯣꯔ ꯄꯤꯔꯦ ꯁꯤ ꯊꯥꯛꯁꯤ ꯌꯧꯔꯛꯄꯗꯕꯨ ꯁꯤ ꯕꯣꯠ ꯁꯦꯟꯇꯔ ꯏꯟ ꯗ ꯁ꯭ꯇꯦꯠꯇꯣ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯐꯝ ꯊꯣꯛꯑꯦ ꯌꯦꯡꯕꯤꯔꯒ ꯊꯨꯅ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯕ ꯐꯩꯌꯦ ꯈꯜꯂꯦꯕ ꯑꯗꯨꯒ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯁꯦ CDF ꯑꯣꯏꯒꯦꯔꯥ PDF ꯑꯣꯏꯒꯦꯔꯥ ꯁꯤꯗ ꯆꯪꯍꯟꯗꯕꯗ ꯏꯔꯥꯡꯁꯦ ꯐꯅꯌꯥꯝ ꯅꯦꯝꯃꯦ ꯈꯜꯂꯦꯕ ꯍꯟꯗꯛ ꯃꯐꯝ 10ꯗ ꯀꯥꯞꯄꯩꯗꯣ ꯑꯇꯩ ꯀꯔꯤꯃꯨꯛ ꯅꯠꯇꯦꯕ ꯍꯧꯖꯤꯛ ꯑꯥꯗ ꯑꯁꯣꯝꯗ ꯁꯤꯖꯐꯥꯌꯔ ꯇꯧꯔꯕ ꯃꯇꯨꯡꯒꯤꯅꯦꯕ ꯁꯤꯖꯐꯥꯌꯔ ꯇꯧꯔꯗꯤ ꯐ꯭ꯔꯤ ꯑꯣꯏꯔꯦꯅ ꯐ꯭ꯔꯤ ꯑꯣꯏꯔꯕꯅꯤꯅ ꯃꯣꯏ ꯊꯕꯛ ꯂꯩꯇ꯭ꯔꯦ ꯆꯠꯆꯔꯛꯄ ꯌꯥꯏꯅ ꯍꯥꯟꯅꯗꯤ ꯀꯩꯁꯨ ꯃꯇꯝ ꯐꯅꯌꯥꯝ ꯁꯥꯡꯅ ꯄꯣꯊꯥꯔꯣꯏꯅ ꯁꯤ ꯃꯌꯥꯝꯁꯦ ꯈꯪꯕꯤꯔꯒ ꯇꯧꯕꯤꯐꯝ ꯊꯣꯛꯄꯗꯨ ꯇꯧꯕꯤꯌꯨ ꯁꯤꯅꯤ ꯇꯧꯕꯤꯗꯕꯗꯨꯅꯤ ꯃꯤꯌꯥꯝꯅ ꯋꯥꯔꯧꯔꯤꯁꯦ ꯇꯧꯕꯤꯗꯕꯗꯨꯗꯅꯦ ꯅꯣꯏꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯁꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯈꯪꯉꯦ ꯍꯥꯏꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯇꯥꯃꯣ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯁꯦ ꯑꯗꯨꯛ ꯌꯥꯝꯃꯦ 90ꯒꯤ ꯃꯊꯛꯇ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨ ꯃꯣꯏ ꯉꯟꯅ ꯁꯤꯡꯈ꯭ꯔꯦ ꯃꯣꯏꯅ ꯁꯤꯡꯕꯁꯤ ꯑꯩꯈꯣꯏ ꯁꯁꯄꯦꯟꯁꯟ ꯑꯣꯄꯔꯦꯁꯟꯁꯦ ꯁꯥꯏꯟ ꯇꯧꯅꯔꯀꯥꯟꯗ ꯄꯩꯁꯥꯁꯨ ꯚꯥꯔꯠ ꯁꯔꯀꯥꯔꯗꯒꯤ ꯂꯧꯊꯣꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯥꯏꯁꯦꯟꯁ ꯇꯨ ꯀꯤꯜ ꯑꯅ ꯑꯦꯛꯁꯇꯣꯔꯁꯟ ꯇꯧꯕ ꯀꯤꯠꯅꯦꯞ ꯇꯧꯕ ꯔꯦꯟꯁꯝ ꯇꯥꯟꯕ ꯃꯌꯥꯝꯁꯦ ꯇꯧ ꯂꯩꯔꯦ ꯁꯤ ꯂꯣꯏꯔꯕꯅꯤ ꯑꯍꯥꯟꯕꯗ ꯅꯥꯒꯥꯒꯤꯅꯤ ꯍꯥꯏꯋꯦꯗ ꯂꯩꯔꯤꯕ ꯈꯥꯏꯔꯝꯃꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯩ ꯀꯨꯀꯤ ꯈꯥꯏꯒꯠꯂꯛꯏꯕꯅꯤ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯏꯕꯅꯤ ꯒꯥꯔꯤ ꯑꯃꯗ 10,000-15,000 ꯐꯣꯡꯅ ꯎꯠꯇꯅ ꯃꯌꯥꯝꯅ ꯂꯣꯏꯅꯃꯛ ꯃꯤꯗꯤꯌꯥꯗ ꯐꯣꯡꯈ꯭ꯔꯕꯅꯤ ꯑꯗꯨꯁꯨ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯂꯧꯈꯠꯂꯛꯇꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯄꯥꯎꯆꯦꯗꯁꯨ ꯌꯥꯎꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯒꯤꯁꯤꯗꯩꯗ ꯑꯩꯈꯣꯏ ꯉꯔꯥꯡ ꯀꯪꯂꯥꯗꯒꯤ ꯇꯣꯉꯥꯟꯕ ꯍꯦꯂꯤꯀꯣꯞꯇꯔ ꯇꯧꯔꯒ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ BSFꯀꯤ ꯀꯔꯤꯒꯤ ꯃꯌꯥꯝ ꯑꯃ ꯍꯣꯟꯖꯤꯟꯈꯤꯕꯁꯨ ꯎꯔꯦ ꯃꯗꯨ ꯌꯥꯝ ꯐꯕ ꯈꯣꯡꯊꯥꯡꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯅꯩꯅꯗꯕ ꯌꯥꯗꯕ ꯉꯁꯥꯏꯗꯤ ꯃꯇꯦꯛ ꯑꯃꯗꯤ ꯅꯩꯅꯈ꯭ꯔꯦ ꯇꯥꯃꯣ ꯑꯩꯈꯣꯏ ꯑꯣꯖꯣꯏꯁꯤ ꯌꯥꯝꯅ ꯀꯨꯏꯔꯕ ꯑꯩꯈꯣꯏꯒꯤ ꯚꯦꯇꯔꯥꯟ ꯄꯣꯂꯤꯇꯤꯁꯤꯌꯥꯗꯤ ꯌꯥꯝꯅ ꯈꯪꯕ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔ ꯃꯌꯥꯝꯁꯨ ꯈꯪꯕ ꯄꯣꯠꯅꯤ ꯑꯗꯨꯝ ꯏꯁꯨ ꯃꯇꯝꯒꯤ ꯂꯥꯛꯄꯁꯤꯗ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯅ ꯀꯨꯜꯗꯤꯞꯇꯤ ꯂꯩꯉꯥꯛꯀꯤ ꯑꯁꯣꯏꯕ ꯄꯨꯝꯅꯃꯛ ꯇꯥꯏꯁꯤꯟꯅꯕ ꯅꯦꯛꯂꯒ ꯊꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯅꯤ ꯍꯥꯏꯗꯅ ꯉꯔꯥꯡꯁꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯑꯦ ꯑꯗꯨꯒ ꯑꯗꯨꯗ ꯍꯥꯟꯅꯒꯤ ꯌꯥꯝꯅ ꯑꯗꯨꯝ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯣꯏꯅ ꯍꯧꯔꯛꯈꯤꯕ ꯑꯩꯈꯣꯏꯒꯤ RK ꯑꯅꯟꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯑꯩꯈꯣꯏ NPP ꯍꯥꯟꯅ ꯌꯥꯎꯔꯝꯕ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯖꯌꯟꯇ ꯀꯨꯃꯥꯔꯁꯨ ꯌꯥꯎꯔꯦ ꯑꯗꯨꯅ
आर्टिकल 355 की नमादा कोई मणिपुर कनबगी खोंजंग नाथै हनखिबा चीफ मिनिस्टर अमदी माकी लेंगाकना मियामदा सेंगदोकदबनी हाइबफमसु आकियाना थमे अदुगा पुनसन मनुंगाइनबा कोई डी जूरी ओइन लेत्रगसु डी फैक्टो ओइन लेरे हादना कोई एमपीसीसी की वाइस प्रेसिडेंट हरेश गोस्वामीना फोंदोबसु लेरे अनिजे पुन्ना तुसनरगांदा इशूसी कईगनो सुकुई मतम जेलोला थमिसे नान जो हायरे नान मीटिंग तौगांदा 10 पॉलिटिकल पार्टी ऑल पॉलिटिकल पार्टी मीटिंग तौजे सोय यादरे तौद्रे 10 पॉलिटिकल पार्टी ना नान नुंदांग चलग उनरे सीएम ना हायरे मणिपुर 355 चटने येदना अदु थोलागा दुम मेघचंद्र ना हायरे एमपीसीसी की प्रेसिडेंट आना स्वाइसिदा ओजुने फोंदोइबा एट द सेम टाइम होई एमपीसीसी की वाइस प्रेसिडेंट हरेश गोस्वामी ना फोंदोइ उफमजे अनिजे तुना पुसलगांदा मणिपुर की लेवल सिचुएशन साइबोदी मते ओपन करे तामो इन डेप्थ साइड तंग तामो की ओपिनियन हम थबी बसी असे बगी सोखरा यूनिफाइड कवाजी कुलदीप ते पीबे तबदो अद होय चीफ मिनिस्टर दगी लौथोकबदा आदगी होम मिनिस्टर दगी डायरेक्टिव लाबसु है अदुगी दु हिक्तोकपो यादबिदो पीरबसु है को अद बरे येनबदी आइदना याब चावना आर्गुमेंट तौरबदी है मरमदी होम की पोल नत्रा आइदी स्टेट की लॉ एंड ऑर्डर से चीफ मिनिस्टर दा लेबरीना अदाय दुरिदा मियाम न वारौनरिसिदको इबोबगी मतबददी याम कना थेरगी बदु करिगी थेरदे हाबदेबा डायरेक्टिव सु दु या इकोम कोबदी याथोगा पीबा ओइबगी बोगदेबा लागतोइसे मरमदी स्टेट होम कमिश्नर ना सोइतोरदीना अदु दिबार पीगिबदी हाइबदुनेबा हजिक थाबरैसे अदुदा बु 355 चदरगा तौवेना डायरेक्टिव्स पीरगा तौबो ओरबगदी मियामना बु हाइसिना कैदोइ कना हाइबिदे सिने गना हाइबिरबदी था अबगी अदाइदगी मियामगी इहोसी बेसिकली अगेंस्ट द दिल्ली तौरबी आइदना अदा साग्रा मतबसिदा स्टेट तौदर लेदर मतब या मागद्रो हाजिया मतब या मागरेनको अदुदा अदुगी पोतुजु लोसले लेरब लेगाक्सिदा बदु लोसन बदुने बियाबदा मिरबगी पोतने न थमरैसे अदुदा होजिकती डॉक्यूमेंट लोय फागे राग नाजु ऑल पार्टी उदबदा 355 लेरी दा हायरखरे आरटीआई थाबदा लेते दा हायरसु अदुगी दे गवर्नमेंट की से चाक थोक्तबनिना आरटीआई दा लेते हायरसु को लई दुदी से मिस्टर सारा हायरबनिना शक्ति पाइगदा मानो पायहदबदुदा खंगदरा हायरबदि नत्रा अदु लोई लेरगा सिदा बुदगी बदिगा हाइबा वाही अदगी सी पोट का सीदबजे डिप्लोमेटिक ओइबा वाही गाक सांग से हाइतबा लोइदा वियाबदा करी हायरगा कैदोगदगे दुजु येगदबा हेता असोइबा याब यावबा वाही वाता याब गांगबसे अखा कैसिदा हाइबा लेदरजे अखोइदा ख्वाइदे सेसगदबजे हलो यादबा ओहबदेना पुनसिरे मतबरे गाथोखिबा वारेको अदुना आइदी सिंसियरिटी याब वाले खले खोइ लगाक सिगजिको लगापसिदा सिंसियरिटी जी लेबिरदी करिगिजु प्रजा याबसि बोइगिदि कैनो प्रजा लोइदबा बोइगिदि बोइना भोट पीरगा बोइ फमाइबो ओरेदि अदुरदि प्रजा हजु ताथो तासे तौरबि याय कैनो रियलिटी दु खगदि पुरे लबि थिबिदबजु याय अदाय दुदे बय अब डिप्लोमेटिक ओइबा लीडर्स हाइसे बट अदु थोखिद्रे अदुरे गसिदि लोयना रिएक्शन जाय ओपोजिशन मार्केटिंग जो तौरे अदगिदी सब सब दुपी अगा रबो तौरे लोयदा पतौदो तौरे दना बसी बोय थोजबदे हाय तारेने अदुबु फजबदी ओइदे दि आई कुलदीप की इंटरव्यू दु एंटायर इंटरव्यू दु बिगजावेबा अदबा याबदा पोल गागे ताबजो दुआइते हाइबदी के दो बात मगोद पीबा थबो बया फजन तौरिगुबा अदगिदी बाउंड्री बया जिसे जॉइंटली फजन गाई हाबगुबा तौरिबा बया जिसे अब त खंगदबगी मो दो तौबगुबा को हा अब बोइरो लेपाक से नुसिबिरदी फजन टेकल तौ हाइबा बि थाजत बिरगदी कसुनते अदो
ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯤ ꯄꯥꯔꯇꯤꯒꯤ ꯂꯥꯏꯟꯗ ꯌꯦꯡꯅꯔꯒ ꯄꯪꯇꯧ ꯇꯧꯅꯕ ꯑꯗꯒꯤꯗꯤ ꯃꯤꯆꯪ ꯌꯦꯡꯉꯒ ꯇꯧꯅꯕ ꯅꯠꯇ꯭ꯔꯒꯅ ꯌꯥꯝꯅ ꯈꯔ ꯀꯨꯏꯅ ꯐꯠꯇꯕꯗ ꯊꯣꯛꯅꯕ ꯍꯩꯇꯕ ꯑꯃ ꯊꯥꯖꯤꯜꯂꯨ ꯊꯥꯖꯤꯜꯂꯛꯄ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕꯒꯤꯁꯨ ꯄꯣꯠ ꯂꯩꯕ꯭ꯔꯥ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗꯤ ꯏꯅꯨꯡꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯐꯖꯕ ꯃꯐꯝ ꯊꯝꯕꯤꯗꯕ ꯑꯗꯨꯒ ꯃꯈꯥꯅ ꯑꯩꯈꯣꯏ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏ ꯐꯥꯏꯅꯦꯜ ꯏꯂꯦꯛꯇ꯭ꯔꯦꯜ ꯔꯣꯜꯁꯤ ꯐꯣꯡꯈ꯭ꯔꯦ ꯑꯗꯨꯒ ꯇꯣꯇꯦꯜ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯃꯁꯤꯡꯁꯤ ꯚꯣꯇꯔ ꯃꯁꯤꯡꯁꯤ ꯂꯥꯛ 10,19,719 ꯁꯨꯔꯦ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛ ꯋꯥꯏꯁꯀꯤꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯩꯗ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯚꯣꯇꯔ ꯌꯥꯝꯕ ꯃꯁꯤꯡ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯔꯦ ꯃꯥꯒꯤ ꯑꯄꯨꯟꯕ ꯐꯥꯏꯅꯦꯜ ꯏꯂꯦꯛꯇ꯭ꯔꯦꯜ ꯔꯣꯜꯗ ꯂꯥꯛꯏꯁꯤ 1,42,932 ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯗꯨꯒ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯔꯤꯕꯁꯤ 1,38,934ꯅꯤ ꯑꯗꯨꯅ ꯀꯛꯆꯤꯡꯗꯒꯤ 68,000ꯒ ꯑꯩꯈꯣꯏ 169 ꯍꯦꯜꯂꯦ ꯍꯥꯏꯕꯁꯤꯅꯤ तोान तोान कोई इम्फाल ईस्ट की इम्फाल वेस्ट की बिष्णुपुर की डिटेल्स मैम यावरे हैफेटंग मैम से खन्नबदा नुंगाइना बाई ताबो मतंग निंछंग जगे अदुना इम्फाल ईस्ट लेरिसिना कोई लाख 3गा लिसिंग कुलुमदोय चनिपान कुमरीनी अदुगा कोई इम्फाल वेस्ट लेरिसिना लाख 1गा ngakpigani लाख 3गा लिसिंग मरफुमा थोइगा सुपना मंगा हाइबतारे अदुगा कोई बिष्णुपुरदना लाख 1गा लिसिंग मरफुम दोय चामरी हुमदानी थोय थौबालदना लाख 2गा लिसिंग मरी चमगा कुन अदुगा कोई चांदेलदना लिसिंग निफु मंगागा चातुक तरा तरेत उखुलदना लेरिबसी कोई लिसिंग मौद्राउमदगा चातुक यांखै माथोय सेनापतिदा लाख 1गा लिसिंग निफुनि थोय चातुक निफुनि पान अदुगा कोई तमेलंगदना लिसिंग हुमद्रा मंगागा चहुम चुराचांपुरदा लाख 1गा लिसिंग मरफुनि थोय चाचेट कुंथ्रा निथोय अदुगा कोई जिरीबामदा लिसिंग कुंथ्रागा चाचेट हुमद्रा तरुक कांगपोकपीदा लाख 1गा लिसिंग 3 चमगा हुमफुमदोय कक्चिंगदा लाख 1गा लिसिंग 38 चामरी मरफुनि थोय अदुगा टेक्नोपोलदा लिसिंग निफुनि थोयगा चाचेट कुंथ्रा माथोय कामजोंगदा लिसिंग कुंथ्रा मरीगा चमापन सुमना तरेत नोनेदा लिसिंग 19गा चामरी कुंथ्रा निपान अदुगा फरजोलदा लिसिंग कुंथ्रा मरीगा चनिपान मौदा तरेन टोटल सी लाख 10 लिसिंग कुंतरुक चातुक कुनग हुमदोयनी अना साइसिदा लेरिबा कुकी अयाम ताबा हाइबा ताय अदुगा लेरिबा कांगपोकपी की एरिया अदुगा सिगी कोई चुराचांदपुर की एरिया सिदनी यामने हेलिबा कोई मिसिंग हेंगतखिबा मयाम अदुनी ममांगदा 1840s की मतमदा लेरंबा लिसिंग निपान मुक लेरे हेबा मतुंग मतुंगदा कोई 2011 ने हेंगलखिबगी मागी सेंसस रिपोर्ट मयाम सु लेखरे अदुना चुराचांदपुर हेंगलेबा तोंगान तो मखोय पानरबदुनी ममांगदा चुराचांदपुर की तोंगान जगह मी इमुंगदा हेक्ता मरोल थोक्तबा मितोरल थोक्तबा मणिपुरी थोक्तबा मयाम बमिस रोल मयाम लेरबदुनी अदुना सिगुंबगी इलेक्ट्रल रोल सु मसिंग चाम हेंगले चुराचांदपुर ख्वाइदगी हाईएस्ट ओइरे कक्चिंग डिस्ट्रिक्ट तगी लिसिंग 100गा चाम 35 हेले काने लाइसे साइड तामोगी ऑब्जर्वेशन कई ले थब जीदा कुकी खुल लिसिंग सवा होय कले जे खुदे का पाइजे भी तादरे हेकली नत्रा हेकली बु खुदो रिकॉर्डेशन पीरबगी थर्ड बे इराक थोक्त्रिगे द जॉब तौरबिदरा अदैदि बोइने हेजलेइस क्या हेजलकेदा कुकी हिल गाइजलगा खुरब्याबदुगी रिकॉर्डेशन पीरबा अदगिदि अखोइगी ट्राइबल कमिशन दगा बोइरा से थारबदुदा दगाई खुलाकबा वयाबगी सोय तोसलरगा वाथो ओइदग्रेना अदुदा अदब खागा पोरेदा वीदु याबसा क्रेस केरोदा वेब दाइदा वेब अदीरा उलक्ता चिट स्टेट दगी याबसा क्रे चिट स्टेट की ची कुकीज जे बरबादा चे नाइबनी कुकीज को अखोइना सिदा कुकी कौबने अदा बोइसी स कदी याबना आइदि म्यांमार दा बोय इदिक अबोयदा रिकॉग्निशन पीदे सिटीजन ओइदे बैठे वही नगा वही को अनु वही आदर फैसिलिटीज कई फंगदे अनु ना कोई शब्दा चंगागा हिगोल दुगोल फंगदरा खुदा दरा लई बगी दुआई बसी लई बगी दा मैक्सिमम सर्व करे अदगी फ्री मूवमेंट रेजिम लई बदुना जो चेओ नमा
ꯑꯗꯨ ꯁ꯭ꯇꯦ ꯇꯧꯕ ꯌꯥꯕ 16 ꯀꯤꯂꯣꯃꯤꯇꯔ ꯆꯪꯕ ꯌꯥꯕ ꯒꯥꯔꯤ ꯂꯩꯕꯗꯨꯅꯁꯨ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯖꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨ ꯃꯌꯥꯝꯗꯨ ꯌꯦꯡꯖꯔꯒ ꯑꯩ ꯈꯟꯖꯕꯗ ꯑꯗꯨꯝ ꯍꯦꯟꯒꯠꯀꯅꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤꯁꯨ ꯁꯦ ꯑꯙꯥꯔ ꯀꯥꯔꯗ ꯄꯤꯕꯗ ꯚꯣꯇꯤꯡ ꯔꯥꯏꯠꯀ ꯃꯔꯤ ꯂꯩꯅꯕ ꯚꯣꯇꯔ ꯀꯥꯔꯗ ꯄꯤꯕꯗ ꯌꯥꯝ ꯆꯦꯛꯁꯤꯟꯈꯤꯗ꯭ꯔꯦ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯤꯅꯀꯣ ꯄꯩꯁꯥꯒ ꯄꯤꯔꯒ ꯄꯪꯌꯥꯗ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯈꯨꯂꯥꯛꯄꯗ ꯔꯤꯀꯃꯦꯟ ꯇꯧꯔꯒ ꯍꯦꯛꯇ ꯑꯙꯥꯔ ꯀꯥꯔꯗ ꯄꯤꯕꯩꯁꯦ ꯈꯨꯂꯥꯛꯄꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟ ꯂꯩꯗꯅ ꯑꯗꯨꯅ ꯃꯁꯥꯅ ꯍꯦꯛꯀꯞꯄ ꯇꯥꯕꯅꯤ ꯑꯗ ꯃꯊꯪꯁꯨ ꯂꯩꯔꯤꯕꯁꯤꯗ ꯊꯤꯡꯗ꯭ꯔꯒꯗꯤ ꯃꯊꯪꯒꯤ ꯁꯦꯟꯁꯁ ꯆꯍꯤ 10 ꯂꯩꯕꯗꯗꯤ ꯑꯇꯩ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯁꯨ ꯀꯛꯆꯤꯡꯈꯩꯁꯤ ꯑꯗꯨꯝ ꯌꯦꯜꯂꯣꯉꯩꯗꯒꯤ ꯂꯥꯛꯑꯕꯅꯤꯗꯅ ꯃꯣꯏ ꯄꯣꯄꯨꯂꯦꯁꯟꯗꯨꯗꯒꯤ ꯆꯍꯤ 14-15 ꯃꯃꯥꯡꯗ ꯂꯥꯛꯄ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯄꯣꯄꯨꯂꯦꯁꯟꯗꯨꯅ ꯍꯦꯟꯒꯠꯂꯕꯅꯤ ꯀꯩꯅꯣ ꯑꯗ ꯑꯗꯨꯝ ꯈꯪꯉꯦ ꯀꯩꯅꯣ ꯁꯤꯗꯤ ꯑꯦꯅꯤ ꯆꯦꯛ ꯇꯧꯔꯗꯧꯅꯦꯕ ꯁꯤꯗ ꯑꯦꯠ ꯑꯦꯅꯤ ꯀꯣꯁ ꯑꯗꯨ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯈꯪꯗ꯭ꯔꯦ ꯂꯥꯛꯅꯤꯡꯉꯥꯏꯗꯤ ꯌꯥꯝ ꯂꯩꯔꯤ ꯂꯥꯛꯀꯗꯒꯤ ꯃꯈꯣꯡ ꯊꯥꯡꯒꯠꯇꯅꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯂꯥꯛꯅꯕ ꯃꯌꯥꯝꯁꯦ ꯑꯦꯀꯣꯃꯣꯗꯦꯠ ꯇꯧꯅꯕ CDFꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯁꯨ ꯊꯋꯥꯏ ꯌꯥꯎꯅ ꯌꯥꯎꯕ꯭ꯔꯁꯨ ꯀꯣꯏꯁꯟ ꯂꯩꯗꯅꯀꯣ ꯑꯩ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯡꯕꯤꯌꯨ ꯐꯩ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯝ ꯍꯦꯟꯅ ꯑꯇꯩꯗꯁꯨ ꯍꯦꯟꯒꯠꯂꯛꯈꯤꯅꯤ ꯃꯔꯝꯗꯤ ꯃꯐꯝꯁꯤ ꯇ꯭ꯔꯥꯟꯖꯤꯠ ꯄ꯭ꯂꯦꯁ ꯑꯣꯏꯅꯦꯕ ꯇ꯭ꯔꯥꯟꯖꯤꯠ ꯄ꯭ꯂꯦꯁꯇꯒꯤ ꯈꯥꯏꯗꯣꯛꯈꯤꯕ ꯉꯥꯛꯇꯅꯤꯗꯅ ꯑꯗꯒꯤ MLA ꯂꯩꯕꯥꯛ ꯉꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯗꯁꯨ ꯏꯂꯦꯛꯁꯟ ꯕꯦꯡ ꯁꯥꯒꯠꯂꯤꯗꯅ ꯏꯂꯦꯛꯁꯟ ꯕꯦꯡꯒꯤꯗꯤ ꯖꯤꯅꯦꯠ ꯈꯪꯉꯤꯗꯨꯅꯤ ꯑꯩꯅ ꯊꯝꯅꯤꯡꯕ ꯖꯒꯥꯗ ꯃꯤꯗꯨ ꯊꯝꯖꯤꯜꯂꯒ ꯚꯣꯠ ꯕꯦꯡ ꯁꯥꯒꯠꯄꯅꯦꯕ ꯑꯗꯨꯗꯩ ꯚꯣꯠ ꯑꯗꯨꯝ ꯀꯥꯔꯦꯅ ꯖꯤꯔꯤꯗ ꯚꯣꯠ ꯕꯦꯡ ꯁꯥꯒꯠꯄꯗꯒꯤ ꯍꯧꯖꯤꯛ ꯁꯃꯅꯥ ꯁꯥꯔꯤꯁꯤꯗꯤ ꯁꯤ ꯆꯦꯛ ꯇꯧꯍꯧꯗꯕꯒꯤ ꯄꯣꯠꯇꯣ ꯁꯤꯗꯁꯨ ꯇꯥꯔꯦꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯖꯤꯠꯀꯣ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯦ ꯇꯥꯃꯣ ꯃꯊꯪꯗ ꯂꯧꯈꯠꯆꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏ ꯗ꯭ꯔꯒꯀꯤ ꯏꯁꯨꯁꯤꯅꯤ ꯑꯩꯈꯣꯏ ꯗ꯭ꯔꯒꯀꯤ ꯏꯁꯨꯗꯒꯤꯅꯤ ꯂꯥꯛꯏꯁꯤ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯔꯛꯄ ꯄꯣꯠꯄꯤ ꯊꯥꯔꯛꯄ ꯑꯗꯒꯤ ꯖꯪꯒꯟ ꯀꯣꯛꯊꯣꯔꯛꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯇꯧꯅꯨ ꯍꯥꯏꯕꯅꯤ ꯂꯩꯌꯨ ꯑꯗꯨꯝ ꯐꯖꯅ ꯂꯩꯌꯨ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁ ꯍꯥꯏꯕ ꯂꯩ ꯑꯗꯨꯒ ꯁꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯒꯤ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛ ꯇꯥꯔꯤꯕ ꯃꯌꯥꯝ ꯑꯗꯒꯤ ꯐꯣꯔꯦꯁ ꯃꯩ ꯊꯥꯒꯠꯂꯛꯏꯕꯅꯤ ꯐꯣꯔꯦꯁꯀꯤ ꯑꯣꯐꯤꯁ ꯃꯩ ꯊꯥꯒꯠꯂꯛꯏꯕꯅꯤ ꯀꯔꯕꯥꯔ ꯇꯧꯒꯨꯝꯁꯤ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯍꯣꯏ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯝꯕ ꯄꯥꯒꯅꯣ ꯃꯥꯅ ꯀꯩꯁꯨ ꯁꯤꯕꯗꯁꯨ ꯀꯩꯁꯨ ꯄꯨ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯕ ꯊꯤꯡꯉꯛꯄ ꯌꯥꯟꯊꯠꯂꯛꯄ ꯑꯗꯨꯒ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁ ꯃꯥꯡꯒꯅꯨ ꯍꯥꯏꯕ ꯂꯝ ꯈꯣꯞꯆꯜꯂꯛꯄ ꯅꯠꯇꯦ ꯆꯤꯡꯗ ꯅꯠꯇꯦ ꯇꯝꯗꯨꯁꯤꯅꯤ ꯂꯣꯛꯇꯥꯛ ꯃꯌꯥꯏꯗ ꯑꯩꯈꯣꯏ ꯄꯇꯥ ꯄꯤꯁꯜꯂꯝꯃꯤꯅꯤ ꯑꯩꯈꯣꯏ ꯑꯉꯛꯄ ꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯈ꯭ꯋꯥꯏ ꯉꯛꯄ ꯉꯥꯛꯇꯅꯤ ꯂꯩꯁꯤꯡꯁꯦ ꯇꯥꯃꯣꯗ ꯗ꯭ꯔꯒꯁꯤ ꯍꯧꯖꯤꯛ ꯗ꯭ꯔꯒꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯗ ꯍꯧꯖꯤꯛ ꯗ꯭ꯔꯒ ꯄꯨꯁꯜꯂꯛꯈꯤꯗ꯭ꯔꯦ ꯃꯤꯖꯣꯔꯥꯝꯂꯣꯝꯗ ꯊꯩꯔ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯑꯗꯣ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏ ꯆꯨꯔꯥꯆꯥꯟꯄꯨꯔꯣꯝꯗꯒꯤ ꯍꯥꯏꯒꯠꯂꯛꯄ ꯕꯣꯂꯦꯔꯣ ꯑꯃ ꯑꯗꯨꯒ I-10 ꯑꯃꯒ ꯆꯦꯛ ꯇꯧꯕꯗ ꯑꯩꯈꯣꯏ ꯂꯨꯄꯥ ꯀ꯭ꯔꯣꯔ 12 ꯍꯦꯟꯕꯒꯤ 12 ꯔꯣꯝꯒꯤ ꯍꯥꯏꯇꯥꯔꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯔꯀꯦꯠꯇ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯍꯥꯏꯇꯥꯔꯦ ꯐꯥꯒꯠꯂꯦ ꯍꯥꯏꯕꯒꯤ ꯑꯗ ꯆꯦꯟꯅꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯦ ꯂꯥꯏꯕ ꯋꯥꯍꯪꯗꯤ ꯑꯩꯈꯣꯏ ꯁꯣꯝ ꯅꯥꯀꯟꯗ ꯏꯔꯥꯡ ꯂꯩꯕꯗꯒꯤ ꯃꯣꯔꯦ ꯆꯠꯇ꯭ꯔꯦ ꯗ꯭ꯔꯒꯁꯦ ꯇꯧꯔꯒꯨꯝꯁꯤ ꯍꯥꯏꯗꯅ ꯁꯦ ꯃꯩꯇꯩꯕꯨ ꯑꯣꯏꯔో ꯄꯥꯡꯒꯜꯕꯨ ꯑꯣꯏꯔో ꯀꯨꯀꯤꯕꯨ ꯑꯣꯏꯔꯣ ꯅꯥꯒꯥꯕꯨ ꯑꯣꯏꯔో ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯗ ꯃꯥꯡꯉꯒꯅꯤ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯆꯩꯅꯥꯗ ꯇꯧꯈꯤꯕ ꯑꯣꯄꯤꯌꯝ ꯋꯥꯔ ꯊꯣꯛꯈꯤꯕ ꯃꯌꯥꯝ ꯑꯃ ꯁꯨꯡꯒꯪꯅꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯇꯞꯅ ꯇꯞꯅ ꯐꯒꯠꯂꯛꯇꯅ ꯑꯐꯕ ꯃꯥꯂꯦꯝꯒꯤ ꯂꯝꯖꯦꯟꯗ ꯌꯥꯎꯔꯤ ꯁꯤ ꯇꯧꯔꯒꯨꯝꯁꯤ ꯍꯥꯏꯗꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪꯁꯤꯗ ꯑꯩꯈꯣꯏ ꯂꯥꯟ ꯃꯅꯨꯡꯁꯤꯗꯕꯨ ꯑꯩꯈꯣꯏ ꯗ꯭ꯔꯒ ꯀꯔꯕꯥꯔꯁꯦ ꯂꯦꯞꯄꯛꯇꯕꯒꯤ ꯏꯁꯨ ꯑꯃ ꯂꯥꯛꯏꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤꯒꯤ ꯍꯥꯏꯕ ꯋꯥꯐꯝ ꯅꯠꯇꯕꯤꯗ ꯃꯩꯇꯩꯕꯨ ꯑꯣꯏꯒꯦꯔꯥ ꯀꯨꯀꯤꯕꯨ ꯑꯣꯏꯒꯦꯔꯥ ꯅꯥꯒꯥꯕꯨ ꯑꯣꯏꯒꯦꯔꯥ ꯃꯩꯇꯩ ꯄꯥꯡꯒꯜꯕꯨ ꯑꯣꯏꯒꯦꯔꯥ ꯃꯃꯥꯡꯗ ꯃꯌꯥꯝꯁꯨ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯦ ꯃꯁꯨꯝꯕ ꯇꯧꯔꯒꯨꯝꯁꯤ ꯍꯥꯏꯗ ꯃꯁꯤꯗ ꯑꯗꯨꯝ ꯇꯧꯔꯛꯏꯕꯁꯤꯒꯤ ꯐꯤꯕꯝꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯇꯥꯃꯣ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯒꯤꯁꯤ ꯍꯥꯏꯅꯔꯨꯒ ꯃꯅꯤꯄꯨꯔꯁꯦ ꯃꯤꯅꯤ ꯏꯟꯗꯤꯌꯥꯅꯤ ꯋꯥꯁꯦ ꯑꯩꯈꯣꯏꯁꯨ ꯍꯦꯛꯇ ꯉꯥꯡꯕꯗ ꯍꯦꯟꯗꯣꯛꯈ꯭ꯔꯗꯤ ꯕꯦꯔꯥ ꯀꯥꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏꯅꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯍꯦꯛ ꯊꯣꯛꯂꯛꯄꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯏꯁꯦ ꯇꯧꯔꯒꯨꯝꯁꯤ ꯍꯥꯏꯕꯁꯤꯗ ꯇꯧꯅꯤꯡꯗꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯂꯥꯛꯏꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯇꯥꯃꯣ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕꯅꯤ ꯃꯁꯤꯁꯦ ꯂꯝꯁꯤꯗ ꯄꯣꯛꯄ ꯃꯤ ꯂꯝꯁꯤꯒꯤ ꯃꯥꯒꯤ ꯁꯦꯟꯁ ꯑꯣꯐ ꯕꯤꯂꯣꯡꯒꯤꯡꯅꯦꯁ ꯀꯣ ꯑꯗꯨꯒ ꯁꯦꯟꯁ ꯑꯣꯐ ꯂꯤꯕꯤꯡ ꯇꯨꯒꯦꯗꯔ ꯍꯤꯡꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯦ ꯏꯆꯤꯜ ꯏꯅꯥꯎꯅꯤꯉꯥꯏ ꯈꯟꯕ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ ꯌꯨꯠꯀꯤ ꯄꯣꯄꯨꯂꯦꯁꯟꯁꯦ ꯃꯣꯏꯒꯤ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯌꯥꯝ ꯇꯧꯒꯦ ꯈꯟꯕꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯔꯒꯗꯤ ꯃꯥꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯌꯦꯡꯉꯒ ꯑꯩꯅ ꯍꯦꯛ ꯍꯥꯏꯖꯕ ꯋꯦꯜꯊ ꯑꯦꯟड ꯋꯦꯜꯐꯤꯌꯔꯗꯣ ꯑꯩꯅ ꯁꯦꯟ ꯇꯥꯟꯕꯗ ꯑꯩꯅ ꯋꯦꯜꯊꯁꯤ ꯇꯨꯡꯁꯤꯟꯕꯗ ꯑꯩꯅ ꯑꯦꯀꯣꯃꯨꯂꯦꯠ ꯇꯧꯕꯗ ꯃꯤꯌꯥꯝꯒꯤ ꯋꯦꯜꯐꯤꯌꯔ ꯁꯣꯛꯄ꯭ꯔꯥ ꯁꯣꯛꯇꯕ꯭ꯔꯥ ꯍꯥꯏꯁꯤ ꯌꯦꯡꯒꯗꯧꯅꯦꯕ
ꯑꯗ ꯑꯗꯨꯒꯤ ꯋꯦꯜꯊꯀꯤ ꯇꯥꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯒꯤ ꯋꯦꯜꯐꯤꯌꯥꯔ ꯌꯦꯡꯗꯅ ꯃꯤꯌꯥꯝꯁꯤꯅ ꯊꯣꯛꯑꯕ ꯇꯧꯁꯅꯨ ꯁꯣꯁꯥꯏꯇꯤꯁꯤꯅ ꯊꯣꯛꯑꯕ ꯇꯧꯁꯅꯨ ꯑꯩꯅ ꯁꯦꯟ ꯄꯥꯏꯅꯕ ꯇꯧꯒꯦ ꯁꯤ ꯂꯩꯄꯥꯛꯇꯨꯒꯤ ꯃꯤ ꯇꯁꯦꯡꯅ ꯂꯩꯍꯥꯎꯗ ꯆꯥꯎꯖꯕ ꯁꯅꯨꯝꯗ ꯁꯣꯏꯜꯅ ꯀꯌꯥ ꯇꯧꯒꯟꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯗꯤ ꯃꯤꯇꯣꯞꯇꯨ ꯌꯥꯝ ꯂꯩꯈ꯭ꯔꯦꯗꯅ ꯁꯦ ꯌꯨꯝꯊꯪꯅꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇꯩ ꯆꯪꯉꯛꯄ ꯑꯣꯏꯒꯦꯔꯥ ꯃ꯭ꯌꯥꯟꯃꯥꯔꯗꯩ ꯆꯪꯉꯛꯄ ꯑꯣꯏꯒꯦꯔꯥ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯑꯅꯤꯁꯤꯗꯒꯤ ꯆꯪꯉꯛꯄ ꯃꯌꯥꯝꯁꯤ ꯃꯁꯤꯡꯗꯨ ꯌꯥꯝ ꯂꯩꯔꯕꯅꯤꯅꯕ ꯃꯣꯏꯅ ꯂꯩꯄꯥꯛꯁꯤꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯌꯦꯡꯉꯒ ꯂꯩꯄꯥꯛꯁꯤꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯃꯣꯏꯅ ꯇꯨꯡ ꯀꯣꯏꯅ ꯇꯧꯒꯦ ꯈꯣꯠꯀꯦ ꯐꯅꯕ ꯇꯧꯒꯦ ꯁꯤꯗ ꯑꯩꯗꯤ ꯈꯜꯂꯝꯗꯧ ꯃꯥꯟꯗꯦ ꯑꯗꯨ ꯈꯟꯗꯕꯗꯨꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯐꯥꯔꯁꯨ ꯍꯟꯖꯟ ꯍꯟꯖꯟ ꯇꯧꯔꯤꯁꯤꯅꯦꯕ ꯑꯗꯨꯕꯨ ꯁꯣꯂꯣ ꯀꯦꯁ ꯖꯤꯠꯀꯣ ꯁꯨꯃꯥ ꯍꯧꯖꯤꯛ ꯇꯧꯕꯤꯔꯤꯕ ꯃꯥꯒꯤ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁꯦ ꯁꯤ ꯂꯣ ꯑꯦꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤꯁꯤꯡꯁꯤꯅ ꯌꯥꯝ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯅ ꯇꯧꯕꯁꯦ ꯃꯁꯤꯅ ꯑꯩ ꯈꯟꯕꯗ ꯄꯨꯊꯣꯔꯤꯉꯩ ꯐꯥꯔꯗꯤ ꯇꯣꯛꯈꯤꯕꯗꯤ ꯌꯥꯏꯗꯅ ꯄꯨꯊꯣꯔꯤꯉꯩ ꯐꯥꯔꯣ ꯁꯨꯝ ꯃꯥꯡꯒꯅꯤꯗꯅ ꯍꯣꯏ ꯅꯣꯡ ꯐꯥꯗꯣꯛꯀ ꯅꯥꯟꯊꯣꯛꯄ ꯌꯥꯎꯔꯛꯀꯗ꯭ꯔꯥ ꯑꯗꯨꯁꯨ ꯃꯁꯤꯡ ꯌꯥꯝꯍꯜꯂꯛꯇ꯭ꯔꯒꯗꯤ ꯇꯣꯛꯄ ꯍꯥꯏꯁꯦ ꯑꯗꯨ ꯐꯥꯕꯁꯤꯗ ꯂꯩꯔꯦ ꯑꯗꯩ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯅ ꯆꯥꯗꯕ ꯍꯥꯏꯁꯤꯁꯨ ꯁꯄ꯭ꯂꯥꯏ ꯁꯥꯏꯠꯇꯨ ꯊꯤꯡꯉ ꯂꯣꯏꯔꯦ ꯗꯤꯃꯥꯟ ꯁꯥꯏꯠꯇ ꯊꯤꯡꯕ ꯀꯥꯟꯅꯄꯣꯠꯇꯦꯕ ꯌꯣꯟꯕꯤꯒꯗꯧꯕꯗꯨꯅꯦꯅ ꯈꯥꯗ ꯂꯩꯔꯒ ꯊꯛꯀꯅꯨ ꯆꯥꯅꯨ ꯍꯥꯏ ꯌꯥꯕꯧꯗꯦꯕ ꯁꯄ꯭ꯂꯥꯏ ꯁꯥꯏꯠꯇꯨ ꯊꯟꯗꯜꯂꯗꯤ ꯍꯤꯗꯥꯛꯅꯕꯨ ꯂꯥꯛꯇ꯭ꯔꯗꯤ ꯀꯅꯥꯅꯣ ꯆꯥꯗꯣꯏꯁꯤꯕꯣ ꯄꯣꯠꯅꯕꯨ ꯌꯣꯟꯗ꯭ꯔꯗꯤ ꯀꯅꯥꯅꯣ ꯊꯛ ꯆꯥꯗꯣꯏꯁꯤꯕꯣ ꯑꯗꯨꯅ ꯑꯗꯨ ꯐꯈꯤꯕ ꯇꯥꯕꯅꯦꯕ ꯑꯗꯨꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯏꯔꯝꯗꯝꯁꯤꯒꯤ ꯍꯤꯡꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯇꯨꯡꯒꯤ ꯌꯥꯏꯐꯅꯕꯒꯤ ꯋꯥꯐꯝ ꯈꯟꯗꯕ ꯌꯥꯝ ꯂꯩꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯁꯦꯡꯉꯦ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯆꯥꯎꯕ ꯃꯐꯝꯗꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯪꯉꯤꯕ ꯃꯐꯝꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯐ꯭ꯔꯤꯁꯀꯤꯡ ꯆꯠꯊꯗꯅ ꯆꯨꯔꯥꯆꯥꯟꯄꯨꯔꯝꯗꯒꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯤꯖꯣꯔꯥꯝꯗꯒꯤ ꯂꯥꯟꯁꯤꯜꯂꯒ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯒꯤ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯅ ꯂꯧꯔꯒ ꯑꯆꯧꯕ ꯒꯦꯡ ꯈꯨꯄꯨ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯑꯗꯨꯅꯤ ꯁ꯭ꯋꯥꯏꯁꯤꯗ ꯆꯦꯛ ꯇꯧꯔꯒ ꯂꯩꯕꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅꯤ ꯒꯥꯔꯤ ꯑꯦꯅꯤ ꯆꯠꯂꯛꯄ ꯅꯥꯒꯥꯂꯦꯟ ꯒꯥꯔꯤꯁꯨ ꯑꯩꯈꯣꯏꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔꯁꯦ ꯅꯥꯒꯥꯂꯦꯟꯒꯤ ꯊꯥꯏ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯔꯦ ꯑꯗꯨꯅ ꯁꯤꯗꯩꯗ ꯍꯥꯏꯔꯨꯔꯒ ꯗ꯭ꯔꯒꯀꯤ ꯃꯇꯥꯡꯗꯅ ꯏꯁꯨ ꯊꯣꯛꯅꯈꯤꯕ ꯃꯌꯥꯝ ꯂꯩꯇꯕ ꯌꯥꯎꯈꯤꯕ ꯃꯌꯥꯝꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯈꯤꯇꯪ ꯚꯥꯞ ꯇꯥꯃꯤꯟꯅꯕ ꯃꯊꯧ ꯇꯥꯔꯦ ꯍꯧꯖꯤꯛ ꯁꯤꯆꯨꯋꯦꯁꯟꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯩꯈꯣই ꯗ꯭ꯔꯒ ꯆꯥꯗꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯅꯍꯥ ꯏꯟꯈꯠꯂꯛꯏꯕꯁꯤꯡꯗ ꯑꯥꯏꯗꯔ ꯑꯃ ꯅꯠꯇ꯭ꯔꯒ ꯗ꯭ꯔꯒ ꯆꯥꯔꯛꯄꯁꯤ ꯇꯥꯃꯣ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯑꯩꯈꯣꯏ ꯅꯤꯁꯥꯕꯟꯗꯤ ꯊꯣꯛꯂꯛꯄꯁꯤ 1980ꯁꯤꯗ ꯑꯩꯈꯣꯏ ꯌꯨꯁꯇꯒꯤ ꯊꯣꯛꯂꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯍꯥꯏꯔꯛꯑꯦ ꯗ꯭ꯔꯒꯄꯨ ꯆꯥꯗ꯭ꯔꯕ ꯃꯣꯔꯐꯤꯟꯕꯨ ꯆꯥꯗ꯭ꯔꯕ ꯑꯗꯒꯤ ꯇꯦꯕ꯭ꯂꯦꯠꯄꯨ ꯆꯥꯗ꯭ꯔꯕ ꯌꯨ ꯊꯛꯑꯁꯨ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯌꯨ ꯊꯛꯄ ꯍꯥꯏꯁꯤꯁꯨ ꯑꯐꯕ ꯄꯣꯠ ꯅꯠꯇꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯇꯥꯃꯣ ꯍꯛꯆꯥꯡ ꯉꯝꯗꯁꯨ ꯉꯝꯗꯅ ꯂꯣꯛ ꯊꯨꯡꯉꯁꯨ ꯑꯩꯅ ꯍꯥꯏꯖꯔꯨꯕꯗ ꯇꯥꯃꯣ ꯆꯦꯟꯕꯤꯔꯛꯇꯅ ꯆꯤꯜꯂꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯒ ꯉꯁꯤ ꯏꯂꯤꯠ ꯇꯤꯚꯤꯒꯤ ꯅ꯭ꯌꯨꯁ 8 ꯁꯔꯨꯛ ꯌꯥꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯨꯁꯤꯡ ꯑꯃꯗꯤ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯪꯕ ꯄꯥꯎ ꯆꯦꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯈꯟꯅꯕꯗ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛ ꯇꯥꯃꯣꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯤ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ꯏꯂꯤꯠ ꯇꯤꯚꯤꯒꯤ ꯅ꯭ꯌꯨꯁ 8 ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯂꯣꯏꯁꯤꯟꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯑꯗꯣꯝꯅ ꯌꯦꯡꯕꯤꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯃꯅꯥꯛ ꯅꯛꯄ ꯀꯦꯕꯜ ꯑꯣꯄꯔꯦꯇꯔꯁꯤꯡꯗ ꯀꯟꯇꯦꯛ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯑꯁꯤ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯃꯁꯨꯡ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯐꯪꯕꯤꯒꯅꯤ ꯃꯔꯨꯑꯣꯏꯅ ꯌꯨꯇ꯭ꯌꯨꯕ ꯑꯃꯗꯤ ꯐꯦꯁꯕꯨꯛꯇ 24/7 ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯑꯁꯤ ꯐꯪꯕꯤꯒꯅꯤ ꯑꯗꯣꯝꯅ ꯂꯥꯏꯛ ꯇꯧꯕ ꯁꯤꯌꯔ ꯇꯧꯕ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯅꯨ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯥꯔ ꯅꯝꯕꯤꯗꯅ ꯕꯦꯜ ꯑꯥꯏꯀꯣꯟ ꯅꯝꯕꯤꯗꯅ ꯑꯩꯈꯣꯏꯅ ꯈꯨꯗꯛꯀꯤ ꯄꯤꯖꯔꯤꯕ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁꯁꯤꯡ ꯑꯁꯤ ꯇꯥꯕ ꯑꯃꯁꯨꯡ ꯌꯦꯡꯕ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯌꯨ ꯑꯗꯣꯝꯅꯁꯨ ꯑꯩꯈꯣꯏꯗ ꯐꯤꯗꯕꯦꯛ ꯑꯃꯗꯤ ꯁꯖꯦꯁꯟ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜ ꯑꯦꯗ꯭ꯔꯦꯁ info@elittv.in ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯋꯥꯠꯁꯑꯦꯞ ꯅꯝꯕꯔ 9856236124 ꯅꯠꯇ꯭ꯔꯒ 8415875251ꯗ ꯑꯗꯣꯝꯅ ꯐꯤꯗꯕꯦꯛ ꯑꯃꯗꯤ ꯁꯖꯦꯁꯟ ꯄꯤꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯣꯝꯅ ꯄꯤꯕꯤꯔꯛꯄ ꯐꯤꯗꯕꯦꯛ ꯑꯃꯗꯤ ꯁꯖꯦꯁꯟ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯏꯂꯤꯠ ꯇꯤꯚꯤꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯖꯩ ꯍꯥꯏꯕ ꯑꯃ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯅꯕꯤꯔ ꯊꯦꯡꯅꯖꯔꯤ ꯄꯤꯅꯕꯤꯔꯁꯤ